Good evening. Ngasigi asigumlaba session kogi Manipuri language pangtok chaba webinar session asibu yengbinabagidamata Facebook live ta leibikhraba chilinaw sing leader amadi partner namako hanamakta Kangaban DipakChandra ni ko na khurumjari koi ngasi asi live yamna phaba kogi Wednesday numidangi pung 9 taba matamda leptna chathajarakpa Manipuri imalonda pangtok chaba asigumba webinar asida maru aina ngasi tongan company gi kanar wafam sing kya pudno lakhre kai ngasi gi special guest hoina engsin bigada leader sing koi ready tawraga laikhre na ngasi Facebook live ti yengbi ba viewer punno longna ngasi gi program masi koi Manipur speaker talent han haidna koi training gi program ka pangthok chaba madudagi koina hangat chara ba dugumba yam dynamic oiba leader ani khne ngasi gi program masi hawbudagi na loyo phawba pung changna tamina duna som gi live ta change tawba yawa adugumba point kya loction binana bigidamagda imak nakpada kolom amaga boy amaga ready tawduna thambiu haibasi mayamda request tawjari maruina ngasida nawna yengba isilinaw singi na maruina koi focus pijaningi han already yaw khrabi isilinaw singsu gyan tadaba leiragadi haiba program asi hawding loy fawu yengbiragadi som da chamano makya leira mudsu ko kani haiba form je thamjage koi gasi pangthok sagadari session program asi academy of private investor gi saruk ama oiriba new economic evolution of the world study invest prosper haibasi gi matangda mari chumna koi thambiragani aduna ngasigi Facebook live ti yengiriba viewer punamangna isa isana pung changna tare haibasi khanjeraga koi makha sa thajana bagidamakta program si makha sa thajana hona jage yam hana sak khangbi khraba silaw su yawbirangani kari gum khandam yawraga su ai amokhana ai mayang from introduce tawjage aigi ming Kangaban DipakChandra Singh aduga new consumer community program sida president oina laijabani adu Indian leadership council member su oijari aduga koigi new promote tawba aduga co-owner su oijari master perfect graduate su loijari adu member of BIP club amadi club ki su member oijari loina private investor amasuni entrepreneur amadi international speaker amasu oijari loina na asayam na chawwa big dreamer amni haibisi su miyam thamjage aduga koi ngasigi program asida ekoina yam toina season kada wafam sing koi compliance and risk disclaimer haibagi saruksi yam na maru oi aduna ekoina horen program si tharak komikupta EIP haina season rakani haribi EIP si education information product haina khangnagani do MLCI haibasina multi level crowd investing haina khangnagani aduga CRU haibasina crypto unit internet points for tokens koi digital analogy haraga su khangnarakani aduga maruina koi ngasi pangthok chariba program asiguma session asi koi karigumba koi token amadi koi share yon nachade koi karigumba token nadraga share yon bataragadi mai magi laiba country du rule and regulation follow tawrakana koi tawgada badugumba program ni adugu ngasi koina tawjariba sidi sunnatagi education information package haibdi information gi knowledge karamna kamai tawdana lawgadagi aduga information gi sigumba education package lawgadadi akaknaba license ama mathok tadaba maramna koi thaidongna koi kaino tawde koi yamna license mathok tade aduga koi si financial consultancy natragna financial advisor najade koi tawjariba academic private investor na pigiba new economic evolution of the world gi vision and mission sibu karino haibasi mamata na khanganabagi damakta pithibida laiba mipung khuding maksi koi lejaba ma ki pesa lupa singuna manghandana kamai tawdana season nagadagi adu kamai na sakhalaga koi amato iba manaba khunai da lakadagi haiba wafamdu idea do pijaba khaktani nasigi special guest oina speaker oina lengsin bikraba koi sarsi mayam mamangdagi masak khangbira masu yawbirangani mayam introduce tawjage koi ahamada koi char Nandeibam Romen Singh aduga ani subada koi Chongtham Chitorjit Singh hariba leader ani sina ngasi program asi hobudagi na loyo fawba marik chumna mayam yafam thambigani aduga hariba koi gi sar Nandeibam Romen asi karama misakno haibasi mayam da hana taksiki sar Nandeibam Romen asi new consumer community program vice president oina laibiri aduga koi crew amadi VIP club ki member suni aduga private investor entrepreneur amasu oibiri the international speaker amasuni loina na Goa da pangthok ki international leadership program da su participate to biru badu leader yam dynamic oiba leader ama khangni aduga hauji chathari ba MLCI marathon to 60 da su participate to biru leader ni aduga sara sisu amna
ड्रीम यामना चावबा अदु याम एनर्जेटिक ओइबा अदुगुंबा लीडर अमा खंगनी हाइना मयाम थमजगे अदु अनी सुबसिदा लाइरिबा अखोगी सा चोंगथाम चितोरजित सिंह हाइबा सारसी खै ngasiगी न्यू कंज्यूमर कम्युनिटी प्रोग्राम सिदा लीडर मैनेजर ओइना लाइबिबनी अदुगा महाक्सु या अखोगी बीआईबी ग्रुप क्लब अमदी अखोगी क्रिप्टो इनी प्रोग्राम सिगी गिसु मेंबर अमनी लोइना लोइना प्राइवेट इन्वेस्टर अमनी एंटरप्रेन्योर अमसनी अदुगा मोटिवेशनल स्पीकर अमसनी अदुगा इंटरनेशनल लीडर सिगी ट्रेनिंग गोवादा पांथोकिदसु हाइबा सार सिसु पार्टिसिपेट तौबिरबा अदुगा मियोय अमकने अदु एमएलसी मैराथन 260 दसु पार्टिसिपेट तौबिरिबा हौजी याउबिरिबा अदुगा लीडर अमकने अदुगा सार सिसु यामना साचावबा अदु यामना होनबा कन यामना एनर्जेटिक ओइबा अदुगा एखोगी यामना यूनिक ओइबा अखोई सार सिगी मयामना थमजगे सार सि मयाम हेन थोइदो हेंदोना खंबिबसु यारंगनी खंबिदबसु यारंगनी अदुबु मयाम फ्रॉम दाइना ngasi नांतु हाइजगी मदुदी सार सि एखोई ngasi नॉर्मल लाइबा एखोइदगी टॉप टॉप डिफरेंटली एबल ओइबा पोपदगी माना पोपदगी मखुना चाक चाम फंगजिद्रिबा अदुगुंबा स्ट्रगल अमगा लोइनाना होनरकबा यामना डायनामिक ओइबा लीडर अमा खंगनी अदुना महांगना ngasi होनजदुना मयामगी मतेंग पांगनी हाइदना फ्रंट लाइन थोकदुना थोलखरबा अदुगुंबा एखोगी सर अमा खंगनी अदुना कोई सार सि लीडर मिनिस्टर फो योरपा मिकुपदा तोंगा तोंगा स्ट्रगल क्या लोइनाना होना बेखिबा अदुगुंबा याम डायनामिक ओइबा लीडर नि हाइबा वाफम सि मखुसना थंगजरी मखा तारकपसिदि एखोगी प्रोग्राम मखा चथनबगिदमकता अहानबगिदमकता एखोइना गेस होइना कोई सर नाइंदबम रोमेन बो कौशनबगिदमकता इन तंजाजु लौजगे सर रोमेन प्लीज कम sorry is yours welcome Thank sir you. Romen Thank you, Sadipak. thank you Sadipak ay ubro. yes sir uzare maka sathabiro all the best Okay. Thank you, thank you. Isagi introduction tawbase ay ikaidan lejaramani adubo akoigi nuksiraba Sir Dipakna ay introduction tawbibagidamagta Sir bo haninga letna thagatsari ahanba magtada ngasigi Facebook live session asibu yengbiriba amadi kona yengbirakadaba ichinaw punamak Romen taramna oksari speaker telen hangi mo chinjaraga ngasi ay khangjai jaba knowledge khara akoigi financing ga mari lenana mayamdi education pinana bataja asi akoigi global leadership council gi member obiriba Sir Sasikanda library amadi Sir Jinthodamani पिबीबनी अदुना सारनी सुबुसु रोमेंगी साइटिगी हाइनिंगाई लेतना थगाब फोगदोक्सरी अदुगा लोइलेना ngasiगी होस्ट की थौदांसु पुबिरिबा अदुगा अखोगी ngasiगी प्रोग्राम असि सोइदा ngamdanabagidamak yam sectionna होना बिरिबा सार अखोई लोकल लीडरशिप काउंसिल गी मेंबर ओबिरिबा सार दीपक पुसु आइना हाइनिंगाई लेतना थगाब फोगदोक्सरी ओके आइगी स्लाइड पिबियो सर नेक्स्ट स्लाइड प्लीज अखोइना ngasi pangthok sagadaba akhoi meeting gi program si part ani khak laigani adu ngasi mag akhoi pangthok sagadaba program si number 1 da investment thinking gi matang da aduga VIP club of a private investor aduga home suwa point da multi level cloud investing mari subada new economic evolution of the world si matang da akhoi mapung oina ngasi ne jagani aduga ani suwa part da akhoi gi lebaw boba ma disojin kudingi basic financial education gi matang da amadi akhoi gi business sama sagalakna bagi ahan ba kumtham gi matang da akhoi ubiba phangani aduna ngasi da maktadi ekoi investment thinking VIP club of a private investor multi level cloud investing new economic evolution of the world sigi matang da ekoi mayek seng na khangna bagi da makta ekoi ready tawr si ba sima gi sati thamjage okay next slide please yes ahana da ekoi na uba phangjari ba slide si academy of a private investor haibasidi academy of a private investor si 2011 da linkat kiba adugumba academy amakhangni hariba academy si akoigi department for education of Moscow na license pi khaba adugumba academy amakhangni adu akoina academy sida akoi sidagi akoi ahenba knowledge mayam phangani adu sigi posit pandingi mamangda akoina academy school da college da adagi university da akoina tamjarpa matamda akoigi traditional education da akoina phangi se akoigi intelligence quotient adagi emotional quotient aduga social quotient gi matangda akoi phajana nainaba phangi but adubu akoina academy of a private investor da akoina mapung oina nainajagadaba program asidi karino haiba matamda akoina paisa se karamai tawraga paigani paisa se karamaina save tawgani aduga aigi multiple income se kamaina ohengani samjam samna akoi je kamai tawdra ina khungadage haiba sigi matang sida hariba academy sina akoida pibibani adu hariba academy se 2011 dagina ngasi phawbada leptana ngasi akoi mayam punamakta training PB dana education PB dana lai hariba
academy asina Pitribi gi leiriba 176 plus henbada hoji koi class PB kre aduga hoji pina su laiba dugumba academy ma khangni academy sina koi 1,355,000 koi gi satra sing puthok khiba aduga mai pakhaba aduga mayam ma koi laikre adu hariba academy asi Romen gi oiba dugumba academy ma khakni adu sida koi online portal da ayamba program se tawbani aduga hariba academy sida leiriba satra sing sibu maroina tapiba tambiriba si koi gi sahi kulga humdoi hena koi gi real case ta experience leiraba aduga real field da koi gi taraklaba aduga investment amadi financial management gi matang da yamna expert oraba oza sing atna tapiba tambibani adu koi gi di laibak yamna phaba amana koi gi Manipur da su nasi president mayam ama dagi ai samak vice president adagi leader mayam ama pharla na songthopi duna hariba koi gi lamda Manipur sisu academy of a private investor na pibiriba knowledge sing asi koi mayam da koi online amadi offline da pina na bai khudong saba du phangjabani aduna ahan bo waina Facebook live session sida ai hamja hijaba knowledge kara mayam amangda koi gi academy of a private investor na pibiriba knowledge sing asi koi logmin asi okay next slide please. Yes, ahan badai koina phangise investment thinking haibani adu koina ai mamangi kino dasu program dasu ai investment gi matang da yam phajana sugaina di hai kraba ni kali adu boi ngasi gi oina su ai gi site khara thamjage investment haibasi paisa na paisa talakna na bagi lambi dubu koina investment hairaga khangnai adu koina paisa na paisa tan ba haibasi da ngasi mak lupa lakh amani puthoga lising kulama kutham puthoga hayenga sidagi lakh crore phangna na be wakan se koina sum lambi ji thidana lai but adu investment gi asengba knowledge da di paisa se kudak da phangna ba potu nati investment sigi ekoina hotna basi mai yamna sangi yamna kupi aduna hariba investment se ekoina ngasi put paisa kara puthokraga hayanga se paisa khojau phangda ba lambi dubu leiraga di ekoi Pitribi se laira ba haibase amata leiroi haina ai thamjage aduna ekoina investment haibasigi magi lakado ba haibadi investment sida ekoigi magi plan mayam leiri haibadi short term plan long term plan medium ekoigi plan leiri adugi matakta mu ekoina risk matang sida mu low risk high risk medium risk kana ekoi mayam leiri hariba sigi mayam se ekoina yamna kupna ekoina khnaina raba khangaba matungda aina tawjaningba aigi investment gi program khudi makta mai pakani aduna aina investment gi knowledge se karigumba amata khangdana karigumba amata yaudana aina mina paisa khara thamaga paisa khara phangani haiba potuda ekoina sangjaluba taragadi ekoi apaba oiroi aduna investment haibasigi matang sida ekoi magi leiriba criteria sing adigi investment gi tun sing investment gi instrument sing se ekoi mayek yamna sengna khama mathau tai adu mamatam da ekoi paisa paiba ina kaira khunba aduga ekoi dungai apabadu oigani aduna ngasi haiba numit sidagi ekoi mayam se investment gi damakta wakan khadana bagi ai mayam dagi test ama khatang logjage okay yai ko mayam panama yes aduna ahan mamakta da akoi patra amada yerum taruk khak yawi hariba yerum taruk sigi manungda ani ma thugai khre aduga ani mana khangda ngaukhre ani mana chathokre adu betaragadi patra se yerum kaya yawi amuka jo ana haijage patra amada yerum taruk yawi taruk sigi manungda ani ma thugai khre ani mana khangda ngauthokre ani mana chathokre adu betaragadi ekoina ngasagi patra se yerum kaya lehori wakan khan basi haumin siko yes Sardipak thank you koi sargi knowledge se fajana anga po boibani na Sardipak na asengba sumba asadu pibire koi ngasagi partner sida yerum taruk yauri haibani thank you Sardipak next slide please aduna ekoina investment gi thinking se khanba matamda ekoina mamangda koi ubiriba sarsi gi maming se robotic yo saki kawi mangna koi gi cash flow quadrant haidana makal putopi bani mana pibiriba ekoi gi room mari sida leiriba ekoi mioiba singsigi magi tuan ba criteria mem lei adu ekoi sarse hana mamang da su koi yengiriba leader punam su khangbi ramani aina thoidokna yam kana hairudraga su okay adu sarsing na piriba ekoi gi room mari sida tuan ba magi criteria singsigi matangda agi khangjaba knowledge dai mem da share tawjage aduna room sigi left side ki ahan mukokta leise ekoina walking haibani aduga makhada leiribasina ekoina entrepreneur haibani adu walking se karam kanglupu ekoina walking kawi haiba matamda government gi oiba yai natraga private sector do oiba yai ekoina isagi job ama tawjaba aduguma program dubu ekoina walking session da ekoina leiba kawi adu hariba walking session sida leibase mase ekoina kedawi ekoina sida yamna target torisi karino ekoina sahi taraga mari manga sangna ekoina like tam khale aduga sahi manga taruk tare nipan sangna ekoina training cheloru matungda ekoina hariba government gi job natraga private sectors da ekoina thabak se tawna bohona yamna ekoina effort da thadayaba adu ekoina effort se thadri bagi maram se karino haiba matamda aina thagi soidaba salary agi income amakak
laknanabagidamaktane ba. Yes, aduna akoina sigi laiba akoigi income se akoina government gi service akoina toba taragadi magi opportunity mayama laikre kari opportunity lay haiba matabda aina suti lairaga su aingonda salary khara phangbagi kudong chaba lay. Next adugi matakta aina ana yek akoi lip ta su adum hoje corona virus na office ayam thong lo na re sidu zum akoi government gi job sinaji akoi gi paisa phagna bi kudong chaba su dum pibiri aduna akoi gi sigi fasta akoi na pibiri ba working group sida mayam puna mangna haibadi school gi waza singna akang ai ahal laman singna imai pa singna aikoida number 1 thambi batarage si karino haiba matamda government gi thabak ama tawna ba honna ba haiba si akoi mayam gi focus ne. Yes, adu hariba akoi gi ani subada leiriba entrepreneur gi room sida leiriba se masana masagi system ama hodok saraga akoi gi samna farm tobo oiba yai natragana akoi gi masana masagi thabak sujaba dukan phamba oiba yai grocery tobo oiba yai check subo oiba yai sumba kanglup sing jibuni adu hariba akoi gi job ki thabak leiba room sigi kangu siga aduga entrepreneur gi room da leiriba kangu sing siga makhoi gi damaktadi akoina government gi support tagi natraga nan akhoi gi government organization gi support mayam phangi haibadi akoida moida training tawjana bi khudong saba moina sakadorba lam singsigi matangda yamna support tobi ba samna ina computer gi matangda oisu natra any akoina sigi matang side akoina training tobom khudong saba mayam phangi ba. Yes, aduna maram moiraga pithribi gi leiriba apunba 100% sigi manungda 90% lamadi hariba sigi group sida akoina ayamba focus tawi maramdi karigino haiba matamda akoida knowledge amadi experience akoida full leiba sina neba aduga hariba 90% sina mu akoina phangiba income se pithribi gi apunba well sigi only 10% kataneba aduna hariba 10% sina di aida yumama sajaningba matamda matam changi gari ma lena ba hona ba matamda matam khara ai pisa tungchamba mathau tai. Yes, right, aduga aigi isa shoe like Papa school the Targa Taman Matamda, I wakan Kanda Baya Deva. Haibadi, Aina, Sahi Taraga, Marimanga, Kunsanga, Aina Tadariba, Igi, Portugi Matungina, Igi Laiba, Igi Rizanjudi, Yam de Hajabani, Aduga, Anisuba, Rice Hatta, Kogi, Liberiba, Romani Sedana, businessman, Habamaga, investor, Habasimga, Ani Raje, Adu business ki, Rumsida, Equina. Karamba miyoi bu khina khangnai haiba matamda akoi so so ba paisa se yamna puthoga mi mayam ma thadaraga magi makhada akoi system ama chalairaga no ba akoi gi product puthokna na khona riba company so so bolin khaliba suma mayam sibu akoi na businessman hara khangnai adu makhoi gi mafam da di unlimited income ama khak makhoi da lakna na bagi source of income do yamna sauna lai aduga aroi bada aina ngasi yamna maik sengna mayam da aina haijaninge badi akoi gi investor haiba seni adu mathak ta pi riba room home sidagi makhada riba investor haiba room sina kara kharik khajik akoi difference lai haibadi akoina investor ma oina na ba hona ba haiba sida akoina pbd sector no haiba matamda money work for you haiba ne akoi sigi mahutta paisa sina thabak suan ga dori bane ba adu luri badi akoi gi mahut sida karamai taroga paisa sina thabak suan ga dori bano haiba sine ba akoina aduna haiba investor ma oina na bagi si natraga na business ma oina na bagi damakta di government gi side tagi natraga na entrepreneur akoi gi leiba non government organization mayam dagi akoina sigi tongana training launa na ba sigi tongana class asana na ba haibadi akoi gi laiba case flow mayam sidagi karamba case flow sida aina chatlaga ai paisa paiba ina kara khunba nungai phabo oigadage haibi thana nabagi tanjado haiba room ani sidi akoina phangdeba aduna akoina tongana businessman gi damakta tongana course atma mathau tai investor gi damakta akoi lari mayam pawa mathau tai yamna akoi khangba haiba mathau tai ba but adubu ngasi akoina academy of a private investor na haiba room mari sigi matang sida chap chaba akoida akoina hangjari ba akoina khangning ba wakalon puna maktu academy of a private investor akoida pibi bani aduna investor gi room sida akoina lairiba mapum oiba magi criteria sing asi akoi nainamina si haiba simai thamjage aduna haiba room anista lairiba mioi tanglup sing sidi akoi gi training tawam laitaba sina maram moiraga khang haiba mi se masingam laitaba sina maram moiraga pithribi gi apunba population sigi only 10% khatamak haiba room anista lai aduga haiba 10% sina pairiba akoi gi world gi apunba well sigi 90% lamadi makoina paeba. Yes, aduna haiba 90% se makoina pairaga lairabanina makoina paisa gi namutadi makoi awabasi karimta laite aduna yes aina haijaning badi akoina job ki kanglup thabak to aina government gi oibe public gi thabak tobo oraga su natraga aina entrepreneurship ama oina aina thabak tobo oraga su akoina somna kangi investor gi room sida akoina sanction ba matamda yamna laina khudong saba pina nabagi damakta new economic evolution of the world sina akoida khudong saba ma tv bani haiba sigi khudong saba se akoina sida aina amakak mayamda suggestion amakak tawjage akoigi lairba haiba lairba si panba matamda akoigi pithribi gi oina maming salaba akoi investor Warren Buffett se yamna
taning daba yamna haina daba amakak poi maramdi karigino hai matamda mahangna rule amakak puthopi ba haiba rule du karino hai matamda pair concept of time sineba haibadi aina thabak tawba natragana ai thabak ai sujaba kasu kai blate okay adu aina tawriba dugi ai income dugi mathakta sobna kanda paisa talana bagi lambi amakak su tawragadi ai lakchari ba income dagi hen income lakpa taragadi ai nuai phobi mu oigane aduna laira ba haiba si karigino haiba matamda aina madugi maramda khangmudragadi nainarudragadi hirudragadi adu mu khudong sabado phangoi habaduni pibirise aduna akoina ngasi private investor ama warakna bagi investor gi manungda leiba criteria sing mayam dugi maramda ai mayamda mayek sengna haijege yes next slide please aduna akoigi global prithvi gi oina leiriba financial literacy gi survey amada akoigi rating amaka ure tongan ba akoigi color tongan pibi raga mai magi lam gi rating pi adubu akoigi india amadi greenland gi di laibak thiba haigadra laibak phaba haigadra akoigi data laitre haina sida upire adubu akoigi new group of company da yauri ba ko isino puna makidi laibak phabani haina ai thamjage maramdi karino hai matamda akoina maram oiraga hariba data si sungsoi choidana hangba ngamina ga duine aduna akoina data se hangba matamda akoigi history da akoigi mingse compulsory yaur da bane yes aduna hariba akoigi data se hangauna na bagi damakta akoise tanjama khak akoida phangmina rabani aduna ngasigi facebook live asibu yengbi bi sinau puna magna mathangi olakpa data dadi akoigi india sina number 1 da karna na bagi damakta akoi hona na bagi damakta ready lai haiba lai regadi yes +1 thagat piro ai isamak su ready ni next slide please Deepak yes aduna akoina hariba data si hangna bagi damakta akoida solution lai next slide solution lai hariba solution se akoina point ahum khak phange aduna point ahum se karino haiba matamda akoigi personal growth haiba ma adagi investment course haiba maga business course haiba maga akoina point ahum se akoina uba phangbani aduna personal growth sida akoina yamna maru oise karino haiba matamda ai isa se hana ai sigi maram sida phajana khangma mathau tai ai khangba matungda aigi imung manung se khangmina gani imung manung khangmina ragadi lekai sima khangmina ni lekai sima khangagadi district sima khangmina ragani district sima khangmina ragadi akoigi state sima pulap khangmina ga doine manipur state sima pulap khangmina ba taragadi akoi india sima pulna khangmina ga dabane ba aduna ai isa se hana ai personality wakhalma mathau tai ai hana god oina na ba ai hana thona khana chongthoba mathau tai next adugi matangda akoina investment gi leiriba coaching masigi financial akoigi literacy gi matangda adagi akoigi investment gi leiriba tunsing adagi magi leiriba instrument sing mayam sigi maramda akoi yamna kupna naiba mathau tai aduga akoigi business gi education da karamba business model se sinaraga karamba makan gi business se tawraga akoi ji support pa yagani kamai tawdana economy gi oiba hongba adai kamai tawdana mayamna apamba business oigedagi haibana singba asumba wakhan sing se khalaba matamda da akoina haiba data se hangba ngamgani aduna akoi mayam su haiba isana isagi personal goal ena ba khona minasi aduga investment gi leiriba coaching asi akoi tamna khangmina na ba khona si aduga business gi leiriba education se akoi loina ba khangmina se ba adu akoina si mayam se khangna na ba gi da paisa tingdana adagi lamna chatlaga adagi yamna wana khona bogi mathau ta de only akoina facebook live ta pbd adagi akoina online da offline da akoi academy of private investor na piriba knowledge sing sibu aina isana gyan tana aina yamna khangingna aina lawrba matamda da adom compulsory soidana akoi keno se hariba personal growth se hankalakani aduga investment cost ma'am se akoi khangba ngamgani haiba simai thamjage okay next slide please yes aduna hariba akoigi mamang akoina ubiriba photo se ubiriba wall ki kasin koya mafam kuding mantagi sida akoigi mai paklaba leader sing atani ado akoigi masagi hana normal life ta yamna samjamna lejaramba akoigi leader sing se ngasidi prithvi gi oina world sigi oina akoi mai paklaba mini haidana akoigi academy sina mayam mangda akoi putpire adubu akoina university dagi natragana college dagi aina achauba phaba thaba ma aina tawruba khotnaraga su kanana su aibu introduction tobigada leite but adubu akoigi academy of a private investor na di adom na mai palpa matamda prithvi gi kasin koya sin tongna akoigi photo se
पुथोगा मया ममांगदा अखोई से माई पाकलाबा मीनी हाइदना उत्पीरीबा yes aduna अखोगी हाइरिबा सिगी माई पाकलाबा सिंग असिदा इरमदम मणिपुर सिगी नुसिरबा अखोगी लेडर सिंग खरा याउरी aduna last row gi right ki corner sida अखोगी लेबिरिबा सर दीपक चंद्रा ngasi host oina su pubiriba sar si अखोगी पृथ्वी gi oina माई पाबा सिंगी मनुंगदा sar sisu amani aduga अखोगी मणिपुर gi oina nupi laktagi yamna नुसिरबा अखोगी मिस सनायाई मैडम बेनी अदुगा मैडम पूर्णिमा सु हाइबा अखोगी ग्रुप सिदा याउरी सिदा नतना अखोगी इंडिया की लीडर सिंग मयाम याउरी ओके अदुना अखोई सु हाइबा लीडर सी असिगुमना अखोई सु पृथ्वी मफम खुदेमक्ता अखोई सि माई पाबा मी हाइबदु अखोई उन अनबगिदा अखोई मैम पुनमक रेडी लेमिनसी ओके नेक्स्ट स्लाइड प्लीज next slide yes aduna akoina VIP club of a private investor haiba sigi matangda private investor amagi VIP club sina akoida kari kari khudong chaba piri si yahoba sigi kana ba se kari no haibana singbadu ai mayek sengna myam da haijage okay next slide please yes aduna akoina VIP club of a private investor da अखोगी सिदा अखोई पीरिबा खुदोंग चाबा सिंसे करिनो हाबि मतमदा VIP सिना अखोइना नंबर 1 अखोइना अहामदा पीबिरि से इलाइट क्लब ता यावबा यारनबगी खुदोंग चाबदुमा अखोइ नंबर 1 फंबिरे अदुगा अदि सुबदा अखोइना एनी EIP प्रोडक्ट्स अमा लौबा मतमदा अप टू 75% बौदी अखोइ डिस्काउंट दा अखोइना फंबगी खुदोंग चाबदु मसु लै अदुगा अखोइदा अखनबा ऑफर खरा अखोइदा तोंगाना पीबिगनी VIP यावबा सिंगी अदु अखोइ VIP यावदबा सिंगी नते VIP यावबा सिंगी VIP यावदबा सिंगी दी हारिबो ऑफर सिंसे अमता फंगोय अदुगा अखोइना क्रिप्टो यूनिट तगी अखोइगी तोंगानबा बोनस खरा एक्सेस खरा जो अखोइ फंगनबा खुदोंग चाबा पी अदुगा एडिशनल इनकम अखोइदा अहेनबा इनकम स्ट्रीम लांगनबगी अदुंबा खुदोंग चाबा पी फॉर एग्जांपल होजे होजे अखोइ डाटा माइनिंग की प्रोग्राम चली डाटा माइनिंग असे अखोइ VIP क्लब यावद्रगदी अखोइ सुंबा खुदोंग चाबा से फंगोइदोइनी अदुगा VIP क्लब सिगी अखोइ मेंबर ओइदबा तारगदी अदोमना अखोइगी स्टेकिंग तौबा यारोइदोरिबनी सुंबा एडिशनल ओइबा आइगी इनकम खरा अखोइगी लाखबा मयाम से VIP यावद्रगदी सुंबा खुदोंग चाबा सिंजे अमता फंगोइदोइनी अदुना अरोइबदा अखोइना पीरिबसे अखोइगी कंसल्टेंट एंड सिगी मथक्ता हाना मल्ली कोर्स मीटिंग से अखोइ यावबा हयाबा पीबनी बट अदुबो हौजिक VIP गी यावरबा मियोइ सिंगदी पार्टनर ओइरगसु एजेंट ओइरगसु हारिबा थागी अखोइगी अरोइबदा थंबिबा क्लोज मीटिंग सिंग असि यावबै खुदोंग चाबसु अखोइना फंगनी अदु क्लोज मीटिंग यावबै खुदोंग चाबसे असुंगी मतिक लाइगनी सिदा अखोइगी कंपनी सिगी चलिबा अखोइगी ममांगदा तौग्रिबा मदगी तौरगदबा मैम जे अखोइ लोइ खंबा ngudoi aduna sumba khudong chaba mayam sing asisu VIP yauro mi katana phangani haiba simai tamjage okay next slide please yes aduna akoina sida course makan tara manga lei hariba coaching asigi akoigi EIP package ma khak lei EIP se ahambada EIP beginner EIP basic EIP elementary EIP secondary education aduga EIP higher education haidana akoi package ma khak lei bani adu akoina ahamba EIP beginner se akoi lobu matamda course hum khak akoina phangani madudi akoigi foundation of investing haiba simaga aduga private investor magi leigiba run nipan siga akoi tamba phangani aduga ani subada akoina akoigi dollar amana karamai tawdana $1 million ama olan ba yagadage haibagi capitalization gi adumba foundation loiba adumba coaching dusu akoina EIP beginner da akoina phangani aduga ahum suba course da akoina phangise 5 level of an investor haibasigi matang dasu akoina na phangani aduga EIP higher akoigi education se loba taragadi adumna polop totally akoigi leidiba course tramanga se tambiduna adom professional investor ama oiba yabagi aduguma khudong sabadu bibibani aduna akoina haibadi akoina target tawdoi se EIP higher education se akoi mem punamak lomina na ba khona duna professional investor magi lambi da koi sansan minasi haibasima thamjage okay next slide please yes aduna akoina educational information products EIP haibasida akoi makhal manga se leire adu haiba makhal manga sigi tongan ba course khar leibani adubo VIP gi akoi gi member yaw horba sing se akoi discount tawraga akoina 50 unit to 50 unit 1000 unit 4000 unit aduga akoi 10000 unit haidana akoi gi EIP makhal manga se pangi hariba EIP makhal manga sigi tongan ba package sigi matungina tongan ba akoi gi CRU number of CRU se akoi da gift phangani haibadi aina 50 lobada pibiriba CRU gi gift siga aina 10000 lobagi pibiriba gift siga khena ba laigani aduna hariba akoina loriba education package khudimaki akoi gi CRU se gift oina akoi da pibi haibasima so ai thamjage okay next slide please yes mathangda akoina leibase crypto unit akoina CRU haibasini
crypto unit project se ekoi karino hai matamda koi gi government investment portfolio ama khani hari ba government investment portfolio asi pithribi se lei ba ekoi puna mangna hojik ownership right ama lobo ya bagi kudong saba do pibi bani hari ba ownership right se ekoi na matam chupada phangada banate hari ba ownership right se tali ba september tha dagi di ekoi phangida basu yai aduna place leader singna hojik matam leiringai sida hari ba koi gi crypto unit program sigi kudong saba se ekoi lomina si adu crypto unit program sigi ekoi gi leiba magi road map sing asi kamai kamai taro kam matamdi haurakhiba adu hojibogi saliba stage sida kamai tawi habdi matangda ai bek sangna haijage hariba crypto unit government investment portfolio gi program asi ekoi gi 30 March 2019 da haukiba sahi 2019 gi March ki tang kutha da ekoi haudorakhibani aduna March ki tang kutha dagi hauraba matungda ekoi gi crypto unit se ekoi gi part 1 2 3 haidana ekoi na phase 1 2 3 haigasu ekoi mayam su dum khangai adu part 1 2 3 se ahan ba pasigi stage pasida koi stage nipan khak laigani adu stage nipan sigi ahan ba pasigi ahan ba stage se koi gi tang kuntha sida mas ki tang kuntha sida hokibani aduga ani suba stage si yamna tenna April ni tang uhum da koi hoki aduga May gi tang 1 da koi ani uhum suba stage haurakhi aduga May gi tang nipan da koi na historic yamna historic oirba yamna kaumamroidaba numit amakhakni 2019 gi May gi nipan sida ihan hanbo oina koi da loyalty program bonus si koi da pep tobiki aduga June gi tang 1 da koi stage 4 lakhi aduga July gi tang 1 sida stage 5 sakhi aduga August gi tang 1 sida na stage 6 lansalakhi aduga September gi tang 1 sida koi stage 7 lakhibani aduga November gi tang 1 sida koi na stage 8.1 se koi hoki aduga 13 November 2019 sida koi da hanbo oina profit bonus haibase koi da pibi ba horki aduga koi December gi tang 1 2019 sida 8.2 oshanduna koi gi hanba part sigi koi stage puna mak losan khre aduga January gi tang nipan 2020 sida koi gi ali suba part ki hanba stage se koi horokpani aduga 15 January 2020 sida koi Ethereum hariba blockchain sida koi changki aduga March ki tang mapanda koi gi internet ku exchange ki koi si launch toki aduga May gi tang 1 da koi stage 2 sakibani adu hojik hojik koi chaliba August ki tang 1 dagi koi gi ani suba part ki koi gi hum suba stage koi haukrabani okay next slide please aduna hariba global investment portfolio asida makhada piriba education dagi hauraga charity sector bogi apunba sigi investment market segment asigi marumda akoi 70 hena akoi gi company su leijabani hariba leiriba sector kunsina akoi gi crypto share yogi akoi gi portfolio sagat pada yawba dugumba market segment ngatani adu hariba market segment sing amamam sida akoi na isana tongana privately investment tauge hariba taragadi $1 million se akoi changneba but adubu hariba akoi gi new gi makhadagi sigi share yogi khudong sabasi pibiduna akoi na leijaba kharana hariba sigi piriba 20 sector sigi akoi corner phambai khudong saba du hariba akoi gi news na pibi bani okay next slide please yes aduna akoi gi global crypto unit program asi ahanba hogdorpu matamda $26,000 na akoi program se run tawa horoki bani adubu hojik ti akoi da leiriba se 404 million gi mathakta akoi hojik sigi over toba ngamkhrabani yamna yatemma matamda yamna khumang choksan seliba adugumba program ama khakni aduga akoi gi haiba program asida akoi gi portfolio sagatpada yamna sauna akoi da hojik yamna active oina lebiriba company mari khak akoi mangda ure ahambada sushi master se all over world da 37 restaurant hojik hangkhrabani adu sigi magi target ti 50,000 all over one sida akoi hangna ba target tuni aduga gold mining da su akoi invest tawjabani aduga KG club ki production da akoi gi dragon man haiba film se su akoi release tawna bai khudong sabal lairabani aduga aroi bada akoi gi basan hariba technology asi su akoi gi crypto unit program ki portfolio sagat pada yawbani se su akoi atuba matamda launch tawrani haiba dum ai thamjage okay next slide please aduna akoi gi crypto unit program sina akoi da piriba kana basing asi kari no haibadu ai myama mangda haijage akoi na crypto unit program sida akoi na aham da phangi se share use in akoi da phangi se kaino government portfolio sigi
ꯑꯩꯈꯣꯏꯒꯤ ꯀꯣꯅꯔ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯃꯈꯛ ꯐꯪꯉꯦ ꯑꯗꯨꯒ ꯊꯥꯒꯤ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤ ꯂꯣꯌꯦꯜꯇꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯕꯣꯅꯁ ꯍꯥꯏꯕꯗꯤ ꯂꯣꯌꯦꯜꯇꯤꯒꯤ ꯕꯣꯅꯁꯁꯤꯁꯨ ꯑꯩꯈꯣꯏ ꯐꯪꯕꯅꯤ ꯑꯗꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯗꯦꯠ 5 ꯇꯩꯅ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯪꯒꯗꯕꯅꯤ ꯑꯗꯨ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯗꯦꯠ 8 ꯁꯤꯗ ꯑꯌꯥꯝꯕ ꯄꯤꯕꯤꯔꯛꯏ ꯑꯗꯨ ꯉꯁꯤꯁꯦ ꯗꯦꯠ 5 ꯅꯤꯅ ꯗꯦꯠ 8 ꯁꯤ ꯌꯧꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯅ ꯂꯣꯌꯦꯜꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝ ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠ ꯕꯣꯅꯁꯀꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯍꯥꯏꯕꯅꯤ ꯄ꯭ꯔꯣꯐꯤꯠ ꯕꯣꯅꯁꯁꯤ ꯑꯍꯥꯟꯕ ꯅꯕꯦꯝꯕꯔ ꯊꯥꯗ ꯄꯤꯔꯝꯃꯒ ꯍꯧꯖꯤꯛ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯔꯝꯕ ꯌꯥꯏ ꯕꯠ ꯑꯗꯨꯕꯨ ꯗꯣꯟ ꯄꯦꯅꯤꯛ ꯑꯃꯠꯇ ꯂꯩꯕꯤꯒꯅꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯄ꯭ꯔꯣꯐꯤꯠ ꯕꯣꯅꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯃꯔꯤ ꯃꯤꯇꯤꯡꯗ ꯀ꯭ꯂꯣꯖ ꯃꯤꯇꯤꯡꯗ ꯀꯌꯥꯔꯛ ꯑꯩꯈꯣꯏ ꯁꯤ ꯃꯇꯥꯡꯗ ꯅꯩꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯀ꯭ꯋꯦꯁꯟ ꯑꯦꯟ ꯑꯟꯁꯔꯒꯤ ꯁꯦꯁꯟ ꯀꯌꯥꯗꯁꯨ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯟꯁꯔ ꯐꯪꯕꯤꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯀꯩꯁꯨ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀ꯭ꯔꯤꯞꯇꯣ ꯌꯨꯅꯤꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯝꯅ ꯔꯤꯒꯨꯂꯦꯠ ꯑꯣꯏ ꯍꯥꯏꯕꯗꯤ ꯁꯥꯁꯟꯅꯕ ꯇꯧꯁꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯝꯇ ꯅꯠꯇꯦ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠꯂꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯆꯠꯄꯅꯤ ꯂꯥꯛꯈꯤꯕ ꯆꯠꯈꯤꯕ ꯂꯩꯈꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯉꯥꯁꯨꯕ ꯄꯣꯏꯟꯠꯗ ꯃꯉꯥꯁꯨꯕ ꯄꯣꯏꯟꯠꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯌꯨꯒꯤ ꯀ꯭ꯔꯨꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯠꯁꯤ ꯁꯨꯝ ꯋꯥꯡꯈꯠꯂꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣই 0.2 ꯁꯤꯒꯤ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯆꯠꯂꯤꯕ 2024 ꯗꯩꯅ 2028 ꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯁꯤꯌꯥꯔ ꯌꯨ ꯑꯃꯒꯤ ꯚꯦꯂꯨꯁꯦ $100 to 1,250 ꯁꯦ ꯑꯩꯈꯣꯏ ꯌꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯦꯁꯦꯠ ꯋꯥꯡꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯗꯤꯕꯦꯂꯞ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯑꯣꯀꯦ ꯑꯗꯨꯅ ꯇꯔꯨꯛꯁꯨꯕ ꯄꯣꯏꯟꯠꯗ ꯑꯩꯈꯣꯏꯅ ꯄꯤꯕꯤꯔꯤꯁꯦ ꯍꯥꯏꯔꯤꯕ ꯁꯤꯌꯥꯔ ꯌꯨꯁꯤ ꯒ꯭ꯂꯣꯕꯦꯜ ꯃꯥꯔꯆꯦꯟꯗꯥꯏꯖꯤꯡ ꯆꯪꯉꯛꯄ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛꯁꯨ ꯂꯩ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯅꯦꯛꯁꯠ ꯁ꯭ꯂꯥꯏꯗ ꯄ꯭ꯂꯤꯖ aduna aikoigi step by step guides academy or private investor na aikoida hariba sigi khudong chaba sing phangnana bagi aikoida guide pibire ahanba step ta aikoina pibiri se adom free of cost ta ahamada restart tawbagi khudong chaba amakhak leibigani aduga ani subada vip club ki member oibagi khudong chaba amakhak leigani aduga loina na adom share yusu aikoi give oina phangani aduga aikoigi pibikriba aikoigi eip makhal manga sidagi adomna apamba eip amakhak khanbiraga adongi sanagadaba eip amakhak adongi damakta khanjaraga adom eip duma choose toraba matungda adom hariba aikoigi piriba hantaki thasi manungsida akoi lomin hausi haibasima ai thamjage okay next slide please yes do you want to earn by learning right now aikoina tamna paisa tanba yabagi khudong chaba si akoi yamna toina phangba khudong chaba nate yamna tangna phangba adugumba khudong chaba makhakni adubu aikoigi api gi through dagi koina tamna financial education se tamna paisa tanba yabagi khudong chaba makhakchu lei yes aduna tamna aikoigi sidai facebook live la yengbiriba puna mangna tamna paisa taning basi yauragadi yes 10 thagat piro next slide please Sadipa yes ahamada aikoina multi level cloud investing haibani multi level cloud investing asidagi aikoina tamna paisa tanba yabagi khudok chaba adu ba makhak pibire adu multi level cloud investing haibasi multi level business siga investment business siga ani se punjanaraga multi level cloud investing asi sembani aduna multi level aikoigi business sida aikoina phangise accessible training amakhak phangani aduga home business amakhak aikoina tawba yagani aduga isana isagi boss hoijaraga isana isagi director pijaraga adugumba khudong chaba amakhak leibani aduga isana isagi akoi employee hoijabani aduga aikoina tawriba program si aikoigi online da work tawbani aduga sida aikoina unlimited revenue haibadi aigi level sing dugi matungina first level second level third level sing dagi aigi income talakpa yanabagi adugumba khudong chaba sing lei aduga sida aikoigi leiriba aikoigi business si pithribi thakta tawba adugumba business amani aduga adomna ningjariba adomna khanjariba adomgi dream sing adu yamna atemma matamda yamna yangna akoi realize tawba ngamgani haibasi masu ai thamjage aduga akoigi multi level business na aikoida tari pibiri haiba matamda adomna tha 33 dagina tha 30 sigi manungda adom million ama tanba yabagi adom khudong sabasu hariba kainosina akoigi multi level business na pibi bani adom thajadaba tawganu ai proof ni ai samaksu hariba sigi program setsabadagi ikam mayam phangki sigi proof oiba yaba akoi leader mayam lekhre haina ai thamjage okay aduga right side akoina pibiri se investment business haibani adu investment business da aikoina leise karino haiba matamda investment consulting training haibasima aikoi leire aduga ani suba point da investment gi akoi instrument sing
sigi matangda aduga ownership ki sigi khudong saba masu aikoina leibani aduga aikoi ki capital si yamna athuba matamda yamna tena aikoi hegalpa yabagi khudong saba makaksu lei aduga aikoi gi leijariba aikoi gi asset sigi management gi matangda su investment business na pibi bani aduga aikoi gi tha kun maridagina tha hupusigi manungda aikoi gi asset se 1 million ama sangkot pa yabagi khudong saba su investment business na pi adu hariba aikoi gi investment business asi yamna aikoi gi prestige yamna leiba haibadi mina aigi matau yamna tamjaningai oiba adugumba program ama khakni haibasi masu ai thamjage okay next slide please aduna aikoi gi MLCI degi uji aikoi program sida aikoi mai pakraba aikoi uji yauriba singasi 2014 dagina uji phawbada aikoi chahi manga sigi manungda oiribasi pithibegi oina aikoi gi 750,000 aikoi active partner uji worldwide ta lairi aduga hariba aikoi gi business program asi 175 plus country da hariba business si salaiduna salibani aduga hariba aikoi gi group sida 71 president hojik laire aduga aikoi gi sigi program sida tongan ba loan taraga mathoi akoi sinai adu loan tarama thui sigi manungda aikoi gi laibak yamna phaba mana aikoi gi ima loan maitai loan haiba sisu hariba akoina training program sida akoina training learning matamda simai khudong sabasu phangi aduna aikoi isagi loan sigi damakta aikoi gi world gi akoi loan tarama thui sigi manungda isagi loan sima yawbugi damakta su akoi yamna sothok chaningai ni okay aduga aikoi gi hariba company sina aikoi gi myamda akoi bonus oina pige basi 96,398,724.02 unit si akoi pithokhrabani aduga aikoi gi sahi manga sida akoi gi apunba registration tawkibasi 1,359,690 ge 5 si akoi or registration tawkhrabani aduga aikoi gi tha mamamdana 19,995 se akoi registration tawi aduga akoi gi pung nomadana mi chatruk ka humpu taruk se akoi register tawi aduga pung mamamdana mi kun ga teret tawi aduga minute ani khudingi mi amamam registration tawduna aikoi gi business se asuri matik develop oiri habasima ai mayamamangda ai thamjage okay next slide please yes aduna hariba MLCI sidagi akoi mai pakraba leaders sing atani okay next slide please Sadipa aduna mai pakpa pichibigi kasid ko sinba thungna koi mai pakla basida koi iramna Manipur sidagi su aduga koi India gi oina su koi yauzari sigi manungda aina ming panba yabada aikoi gi sir Dhruva Kumar aduga yamna nuksi zarba sir Rajen Thogdam aduga aikoi gi Manipur sigi bum bum la holliba aikoi gi sir Laimim Sasikanta Sharma hariba aikoi gi leader ahum si India gi damaktani aduga yamna sothok chaningai oibana aikoi Manipur gi damakta sir Rajen amadi sir Sasikanta na front line da songthopidana aikoi gi damakta hona bidana ngasi pithibigi oina mai pakpa ngamkhrabani yes aduna aikoi su hariba sar ani sigi tung injaraga mai pakna nabagi dabda yamna kanna akoi ju hona jaribani aduna ngasigi viewer puna mangna live asibu yambiriba puna mangna sar sing dona aikoi su mai pakna naba hona ningba lairagadi yes 10 thagat pio next slide please Satipa aduna MLCI business na aikoi da pibiriba khudong saba sing asi kari kari no haibadu ai myam da make sen haijage yes aduna aikoina hanbada aikoigi MLCI business na aikoida piriba khudong sabasi hoji aikoigi corona gi covid-19 gi amna aruba chaliba program sidadi aikoigi business ga yam susanaba makak oigadra hairaga khanjai maramdi aikoigi business se pochat chatlaga adagi ko chong chonga tawgada ba aduma business nate sidi yumda leina gyan leiraga gyan tana tawgada ba aduma business amakani aduga haiba business tawu matamda isana isagi boss oijagadabani kanagumba magi makada akoina tabak tawba nati sima number 1 akoi MLCI gi khudong sabase aduga adi subada hariba akoi gi international gi thakta leiba sugumba business asi aigi leijaba khara khakna hariba business akoi hogdokpa yai aduga ahum suba point da akoina piri se akoi gi unlimited ai paisa tanba yabagi adugumba potential du akoi MLCI sina pibi bani aduga mari suba point da akoina pibi se aigi aigi income mayam ama lakna bagi lambi sing adu akoina semba yagani aduga mathangda akoina pibideo point se karino hai matamda unique business model haibani haiba sugumba business ki model asi top topi tongali lairiba to business sing sigadi khara khena ba lai haibaduni aduna aroiba point akoina pibidi se karino haiba matamda
all over world sida leiriba punamaka hariba business se tawminaba yai haibadi ai khatang yauraga mi ani khatang hum khatana tawgada badu business nate prithvi se leiriba koi punamak tawminaba yai masak phajaba thiba larik haiba haitaba punamak hariba sigi program sida angang hal khatana hariba program se tawminaba yai haiba se mai thamjage. Okay, next slide please. Yes, aduna hariba akoigi MLC gi leiriba kudong saba project asigi akoina part ama akoina loge haragadi ahan bada akoi restart tawa mathau tai aduga adongi account do verify ohengadabani akoigi verify se honma matamda akoigi leiriba isagi document ada any habidi voter card oibai Aadhaar oibai adagi passport oibai natragana akoi driving license oibai aduna akoigi KYC se hapsalaga akoi verify oibigadabani adu akoina sida khangadabasi ID amagi mi amakak haibadi mi amana haribasigi account amakak hangbigadabani akoi ani hum hangbasi tobiroidabani aduga akoina haribasigi kudong sabasi akoi lawba yare haibadi sidagi paisa phangmanabagi kudong saba mayamsi akoi lawba yare aduga hariba posi mina hairapa ngaidana natraga mina pisalapa negative mina nganga kandada adumba lawbagi mathau tade hariba kudong sabasi ai isana lauragana aina phangadabani adomna lauragana adom phangadabani aduna haribasi kudong sabase mina hainaba natraga mina ngangba adu tabai mathau tade sida chongsanduna haribasi decision je ai lawgadabani habasi musu ai thamjage. Okay, next slide please. Yes, aduna hojik akoigi API gi student singda akoina VIP de start tawa matamda akoi hojik PBD se 150 share UC giboina akoina hangbibani aduna VIP ek subscribe tawbaga aduga sigi program si yaw kraba matungda restart tawro matungda akoina phangadaba kudong sabasi leba bopa khudingi finance and education sigi matangda piriba training sing asi akoina uba phangani aduga sangonsen khudingina MLC business ki training sing asi aduna yawba phangpigani. Okay, next slide please. Aduna akoigi new economic evolution of the world sina akoida pibiriba akoigi mission akoigi vision si karino haibadu yengminasi akoigi prithibista leiriba akoigi apunba lanthum asi akoi sammanana yeminarapagi adumba khudong saba maksu pibibani aduga adongi leiriba adongi paisa sing aduga adongi lanthum well sing asi yamna secure oina protection tawba adugumba khudong saba makhakni aduga atopa sing busu akoi new economic evolution of the world sina mateng pangbibani aduga sida akoi gi wata padaba nunga yaipaba life ama akoi hariba sigi new economic evolution of the world sina akoi da pibibani aduga adomna khanjariba adongi dream adongi manglan sing adu akoi maphau hanbagi adugumba mission amakaksu new economic evolution of the world sina pibi haibasima ai mayam haijage. Okay, next slide please. Yes, aduna new economic evolution of the world mayamna new haraga khanaba asida akoigi pillar ahum khak lai madudi education ownership aduga business haibasini sida akoina pibi education si ai traditional education do nate sida akoiga financial ga mari naba financial education sing chini financial education da akoi Manipur da akoi master profi pass tawba mayam ama laikre leadership training mayam yaruba laikre genus of finance course level mayam laire sumba education sing asi akoi new economic evolution of the world da akoi pibi bani aduga ownership ama akoi share yogi akoi gi ownership oibagi direct ama pibiri aduga atop lakadaba project sing dasu new sina ownership right pibi bani aduga isana business tawjaba yabagi khudong saba ama khaksu hariba new sigi makhada koina phambigani haibasu mai thamjage. Okay, next slide please. Yes, hojik akoigi mangdo ubiriba akoigi yamna dynamic oiraba yamna akoigi phidamningai oiraba adugumba leaders sing atani ahanbada akoigi presidential council de leviriba leaders sing se ahanbada akoi uriba Nepasi and recovered of Mahaksi akoigi new sigi CEO ni adu sarsina akoigi prithvi simabu akoigi inakera khulanba watapadaba yamno ai phabama oigani haidana sarsina hona birakpadagi sarsigi lising makada akoi ngasi hariba sigi program si sangjalaktuna akoi mai pakpa lambida akoi changkhan jarei aduga mathangda laise Madam Mila Serjukobani hariba si presidential council gi koi chairperson ne lebibani aduga akoigi India gi oina director oibiriba Sir Harbinder Hari se akoi sida photo sida uba phange aduga yamna songtongsaningai oiba mana iramdam piaba Manipur sidagi India gi oina ahanba president phangduna presidential council da yaubi kraba akoigi Dr. Ledia Oinam Madam sina magi honan zaman sina akoi ngasi world sida akoigi Manipur koba lamdam yamna thona phaba adagi India singi maisu singat pirapa aduguma madam ni aduna madam se aigi karam wahida thagalaga madam se penbi gadabano haibdo khangdre aduna yengbi ba bihar puna bangna
ten thagat piduna madam si ikai khumna utsi hai basi mai site gi thamjage. Next slide please. Yes, aduna aikoina sida aikoina lawdaba decision haibadi aina ngasai dagi ngangi ba sai ba tawriba mayam se adomna lobige or lobiroi haibase adom adongi decision ni adongi apambani lobiragana lobire lobiragana lobidre ai haibum tokpa idi haire adubu lahuba singina tonganba phangani lahudaba singina mangjaba khar legani adu hariba sida aikoina decision se lawa matamda sigi program se aikoina lawraba matamda aikoina phangana khudong saba singa se karino haiba matamda finance and investment gi education sima akoi sap chana sida phangba ngamani adom ai ngasai mamangdagi mayam so aijagre finance and paisa tan basi yamna wai but atubu akoina finance and investment gi sigi education se aingoda knowledge se phajana leiba taragadi adom paisa gi maramda wani ngai maram sule leite aduna finance and investment gi education se akoi sigi program se lobo matamda akoi phanggadoini aduga sidagi akoina passive income ma lakna bagi multiple source passive income lakna bagi adum khudong saba amasu akoina sigi program se yarogadi phangba ngamgani aduduga akoina sida pulliba akoi se akoi shanti pamjaba aduga wakhalon manaba akoi group atani sida pumin narise ahingsa gi thabak akoi sida ahingsa gi thabak akoi sida kaimta tawjade ahingsa gi thabak ta akoi yamna shanti oina wakhan minded oiba yamna kul loiba mi khatamak akoi sida punjan minaraga akoi world se pulap friend oida chaminaba adugumba program ama khakni aduga hariba akoi gi program sina aigi asset semnanabagi adugumba oithokpa khudong sabadusu pibibani aduga akoina sida phangiba khudong sabasi ai khakta gi nati aina aigi generation haibadi aigi isagi aigi isugi aigi sudang suthangda adugumba thamamba yaba khudong saba amakaksu aina pibi sida aina example amakak pige adomna government gi thabak tawba yai natragana any private sector da thabak tawba yai adomna tawriba thabak to aigi isasigi damakta pibiramage haiba matamda sungya yaroi but adubu adomna president natraga vice president ta top manager adona pariba rank to adongi lehuriba generation singda suthang piramba matamda kanamtana thingada leite haiba sima soi tamjage. Okay, next slide please. Yes, aduna aikoigi private investors sigi koigi academy sina koigi license amakak pibi khre license se kanana karmaina pibi khebno haiba matamda department for education of Moscow sina koigi hariba koigi academy private investors se license piduna all over world da mayamda academic financing gi mari lenaba education pin na bagi dumba license pairaba adugumba academy amakak ni haiba sim soi tamjage. Okay, next slide please. Yes, aduna hojik saliba akoigi ani suba phase ki part ani suba part ki akoigi ahum suba stage sida hojik phangiba akoigi EIP singsigi akoigi phangiba CRU gifting asi yangminasi akoigi EIP beginner haibadi akoi 50 units na lawu matamda 200 akoi CRU se phangani aduga 250 se lawu matamdana 1250 se phangani aduga 1000 se lawu matamdana 1000 gi akoina EIP se lawu matamdana 6667 se phangani aduga 4000 units gi akoina lawu taragadi 33333 phangani aduga 10000 se akoina lawu taragadi 1 lakh koi CRU se phangani sina hojik chaliba current stage sigi akoina phangadaba koi CRU duni kanagumba singna sigi matanda khangdaba leragadi yes akoi screenshot adum lobiba yagani. Yes, next slide please Satiba. Yes, aduna akoina VIP sigi akoigi gas period haidana amakak pibibani company na akoigi megi akoi mamangda restart tawkiba sinau singi damakta saliba akoigi mamang haukiba asitang mangani date August ki date 2 bogi manungda akoigi VIP sigi akoi gas period amakak pibibani adubu akoigi laibok phaba amana hariba akoigi gas period asi akoigi sangtok pikre August ki date 31 fauba aduga sida akoina pibada akoigi exchange ki improvement lama lakti faubadi hariba akoigi makhatana sigi sangtokani haiba sumsu laibani adubu hariba akoigi gas period se loikraba matungda de adom VIP lobase phangidaba su yai aduna ngasi mak hayang please akoigi viewers singna akoigi VIP yaudaba sing oiragadi natragana adom group adom team singdo VIP yaudaba oiragadi VIP se yaudana bokon ausi haiba simai thamjage. Okay, next slide please. aduga akoina sida data mining gi akoigi package se saliba August ki tang 3 tagi di akoi ama hongkidorabani aduna August ki tang 3 fauba haibadi hangsi faugi manungda akoina hujik piri se akoi makhal ahum laibani 100 unit ki amaga 150 unit ki amaga 500 unit ki amaga adu 100
koi 150 unit ki si koi na business tarif ni adu sida koi makal ani lei koi family tarif haiba maga business tarif haiba maga ani si khena basu tongana lei adubu tang tare phogi manungda koi na data mining se koi na loba taragadi 260 share use se koi na phangani aduga 500 sigi koi na lorogana 2600 cru se koi phangada bani adu hariba det 7 sigi matungda det 8 ta aina loba taragadi 150 gi koi gi business tarif se 250 gi unit ta koi won khragani 250 si akoi lobo matam da 200 share use phangani aduga family tarif haidana koi 150 unit ki da ma lakani aduga koi 100 sima adum leigani aduna akoi na sida data mining sida sigi package se loraga akoi gi share yogi lagataba income dugi matakta ahenba akoi gi income amamuk active income amamuk lakpa yana na bi khudong sabado akoi data mining na pibi bani aduna data mining se lo dobe sinau singna hariba tang tare phogi manungda lobiraga sumba data mining gi khudong saba singa sisu lomina si haiba simasu aigi site gi thamjage next slide please Satya. Yes you gain akoi na hozik you gain with no pain haiba se bakoi phange you gel si yamna atien ba matamda yamna thuna akoi gi launch toragadaba adugumba program ama khangni adu ugel haibasi ay yam samlapna mayam da haijage ugel haibasi payment gateway ni haibadi akoi na hujujik sinariba akoi upi adagi bhim payment akoi na any akoi na amazon dagi oibai nataga flipkart dagi oibai any da akoi na paisa je kappa matamda akoi na google pay natraga na phone pay natraga na akoi na visa mastercard sin aduna akoi na upi madi bhim payment se sinaraga adumba akoi na paisa je tawi adu hariba akoi India gi wina sinariba adagi mai country gi wina tongan ba mai application mayam leramgani adu ugel hariba sigi application sidi akoi all over world da sanaga daba adugumba application amakakni hariba application si sinaba matamda akoi da kamai toroga jawa doino kamai toro khudong sa phanga doino sina kala basi kari kai lei haibu matang da ai mayam da yamna tentakna haige sigi matang sida akoi gi leader singna hotchit phambi dana sigi matang sida ngang badanga si no masi akoi loiba ngamoi aduna ai yam tena ai mayam da sigi supplement kitang tawsage okay next slide please Satya. Yes aduna akoi na you can see akoi na ahan bada haibe application si download toraga akoi restart tobigada bani adu restart tobu matamda karamba miyena restart tobudagi haiba matamda kasaltel and above sing sina hariba sigi ugel gi application si download tobiraga restart tobiba yarani aduga partner and agent singi damakta oinadi isagi EIP package si 1000 and above the low kiba oiragadi hariba application asisu adum logo phangani adu hariba application sidagi akoi na reference link ki akoi piraga adum ba khudong sabasu laigani adu hariba sigi QR process sinaraga akoi na payment se piba matamda adum da cashback amasu phangani aduga discount amasu phangani haiba simasu ai thamsage okay next slide please Sadipa. Yes mathangda akoi gi makhata ba program sing asidi yamna nuksi jaraba Chongtham Chitorjit Singh hariba sarsi akoi leader manager oina hariba new community partner program si lebi bani sarsi yamna energetic leba yamna thongna phaba yamna motivation oiba akoi bu yamna thongna pibi ngamba adugumba sarama khakni aduna hariba sarsi dagi makhata ba akoi gi maru oiba finance and investment gi posting asi lomina si haibasi aigi site gi thamjage aduna please welcome Sir Chongtham Chitorjit Singh bu akoi welcome tawjage aduga sarsi gi to welcome to biboina mayamna 10 thaga pidon sarsi welcome to mina si haiba sima igi site gi thamjage okay Sir Chitorjit. Thank you so much Romen tase namak ekoi gi Sir Romen atuki patik ekoi yamna fatana haidi marik sumna ekoi ni new na pipiri ba adugumba passive income amasung ekoi na active income gi label da adugumda label adu da marik sumna ngasi ekoi Sir Romen na thambirame yes haidi ba Sir Romen na thambidam basna maram oraga ekoi gi Facebook live asibu yengbire ba viewers singna ekoi Sir Romen gi damakta mahak puning thoba poina amasung makhata ba program la ko matamda mahakna achouba henba ngasi piri sidagi hena ahenba mahakna mahaki puning dagi anaiba potential puthokuna mahakna program asi piwa ngamangna nabidam ka mahaki maikaida yengbiri viewers singna mahaki ma puning thoba poina khoi plus silam tanamina ji thank you ai net problem kitang lai aduna ni mang ngapi gani yes Saromen gitamukta yakna thakatsari loyana once again ayhak na mukra hana ay nuai jaba mana tasay namak ayhak ngasi tasay na ako'y Manipur
speaker talent hagi manung dagi ai hapu ta se na mak haiba webinar program asida Facebook live ta ai hapu program asu presented to binana bidam ta salu yana bidam ta chobo to dam lobi rakhiba ai koi gi respected sir global leadership council to pubi ba respected sir Rajan Thodam amasung ai koi gi ta se ayuk mudel midang haidana ai koi gi dam ta ngak pi set biduna thabiri ba du ba em sar amasu haijage ai ta se na respected sir ai koi sachi kanta line mayu global leadership council loina na ngasi chatha jari ba program asigi achuba title lobiri ba technical gi thawai pubiri ba adu ba ai koi gi sir respected sir DipakChandra Kangaban mahak akoi India leadership council loina thapubi bani hai ba taseng namak leader ahum masina ai haku taseng ngasi program asu presented tona bidum to tv bagi to makoi umkile kan thakachari. Yes, once again my name is Chitorjit Chongtham aduga ai new consumer community the partner ama loina ka loina nai leader manager oina lejabani aduga I shaba member of crew and VIP club sugojari aduga loina na ai private investor and entrepreneur ama sugojai loina na motivational speaker ni the participant international leadership training at Goa Pangthop Sagi MLC marathon 2060 participant ishama khajuji tawjari loina na toseng na sigi company sida ayanga financial education ga loina na to kibati nuai jaba sikari no hagadi aina taseng na mag ayak se differently able person amo ina ayang na polaki tawdo bu ayang na differently able person amo ina polak taraga su ayak ki punsi asi differently able person amo ina ayang na ai ki punsi da mai pa choba entrepreneur amo loina na oiba ga loina na ayang miyam amo sem do na ay acho miyo amo oi mai pa miyo amo oi ga haiba se ki manganda sagatuna laki hiram kaya moron da yan kona dun laki atu to hiram sing da high level lambel atu yan fangkite obu ngasidi academy of private investor na yangnen saru oi biduna mahanga lepi duna ngasi new economic evolution of the world high level company sida ayang ngasi changjang jaro mutu ngadi ayang mangjar manglang kumba ngasi ayang mangphong na badu miyo emani have say so puna thamjage loina ai cha mo big dreamer amani ado sungsoi choi tan ayang na entrepreneur ama loina international level da ngasi dei international level da thak lep tuna ngasi dei ai entrepreneur ama loina ga loina na ayang na so leadership ama gi role lo duna ai ja so mai pa ko miyo emo koi phang nge haiba se hak thajaba thamaga loina thamjari. Yes, next slide please sir. Yes, ngasi academy of private investor na equating ngasi ani chuba part da ehangna bijagadori presentation program si kari no hagadi investment training ideals of private investor capitalization secret what to do next in order to live dream life in 3 months next step hai ba gono sida program sida ehangna bijagani ai ba next slide please sir. Yes, investment basic training. Yes, academy of private investor na PBDC. Masida ayang investment basic training si hai dingai mangwena na ay napapung kata kamjage mayamda. Kasi na mag miyoy ba kudi mag ay koy na asagi mapantanga ka punsiya si hinga ka sali. Ado na maram wala ngasi ay koy na po de gilarik ta mapamatanda class 12 loiga miyoy amo oisunu na taga graduation logo oisunu na taga master logo oisunu. Mahaki asagi da maram wala paisa mayam ma invest do na. Aikoigi training kaya marum magi asadu mangan dugi marum training kaya marum chale tyo program matunda loina na graduation lorm tuna mana so exam sing thaba master lorm tuna mana chani ba drigi tan ban singba adu malam kaya marum chale. Yes, hai ba chali ba lambela dudi adu ba traditional aikoigi adu ba training makhala mani todu ngasi aikoigi academy of private investment peer kadori sidi taseng namak aikoigi punsi da hingba matamda sang de adraba adu 99% sang de adraba du sen tu matan da akoi financial education learner financial literacy matan da akoi basic training program mayam ma akoi academy of private investor na si pido na lai high level program si akoi offline amasung online gi kutang da high training si pido na sali to du ngasi akoi na pija ga dori ba si academy of private investor gi adu ba online gi kutang da high level basic ki oi ba du investment training program se isamung academy of private investment gi kutang ri pijabani. Thank you makata ba slide ta mum kata nai pijage and thank you sir. Next slide please. Yes, rules of private investor. Yes, high level ya namak academy of private investor na ai gi punsi da achoba mai pak pa achoba miyam na masak khang badu misak amok oi gi haidari khang da yadra ba adugumba rules of private investor so miyam ma oi mai pa ko sim oi gi haidari
high-level rule Nepalese we come the book Yadaba Polamani, other Maramorega, Equin Facebook like we could hang the academic private investor and PBA to book a one of the PBA knowledge to book equity level, the happy level. We have the share of Germany. Yes, number one, the Tambiri say understand the terminology asset versus by liability side. What is the difference between asset and the liability side? Then I'm gonna financial independence, I'm gonna versus financial freedom. I'm gonna investment, I'm gonna investing. Why is it Taba Yang Matan the Iman the Mana, told the Manu the Atra Mamum, Tongan, Mahaki, Sana Kango Amam, Lokoid, later me. Yes, Makata was slicing them high with possession to make saying the taxer. Yes, I need to relate the 5 commandments of the investor. High Makiman, the PD, the 10% all income, strong income and expenditure control, protect your money from losses, learn how to invest. I'm going to learn to always earn more. Yes. The third point is financial plan. Number 4 is diversification. Number 5 is maintain investor discipline. Number 6 is don't be greedy and lazy. Number 7 is always learn about investing. Number 8 is always learn to increase your income. High paragraph Singh Makata was Sugaina have Makata was slides in the pizza. Next slide, please, sir. Yes. Rule number 1, the equity financial terminology that Yam make saying slide is financial freedom versus financial independence. Hybrid, what is the financial difference between freedom and the financial independence? Hybrid. Equity the freedom to independence iman mana boy ning criteria Tuan criteria yes, Makata slicing the pizza unusual asset versus liability. Yes, whoa. High asset versus liability high possess as a equine pussy so my papamia mo gaidari. Ani si equine curry no high the Kangaban Matakale. Monthly pussy the Hingamatam, Ani si equine matam, super the Takona Dunatali, Togobu, Tagona Dunatali possess a Karamana pop and Karamana Mangzap and Habs, equine make saying the Kangaban. Ani si Kang the Bukun CD, the saying about Sugi Sugi no honor equine maning put the Badumba. Maning handle Popin C. Hybatu, or Dunatali. Other Maramorga, Anisiam, equine Kangaban Matakale. Yes, high asset also liabilities kimatang ay makata slides in the hijack loyal na investment versus investing ani sisu yam na trakalay consider to high maram sing che ay makata slides in the picture. Thank you, sir. Next slide, please. Yes, financial independence amasung financial freedom. Yes, ay financial independence kimatang dahan ay samnang na thamjake. Yes, financial independence ki matang da ay hak na masakai na ani khatang thamjaram ge taseng na makai ga di masakai wa ani ka posak ani ka oina ai thamjaram ge taseng na mak financial independent se hybrid equity sa Romen thambi ki active income amsu passive income aina ani thong thambi ki adugi manung da taseng na mak active income gi lambel da chali ba mioi ama jing na chali ba punsi mahing adu po equity financial independence ki lambel the chat pa mioi sing gi manung da chali. Yes, maduna maram marga mahana kanago mioi amana taseng na mak mahaki income asi mahana salary phang mioi mo isunu na taga mahana su nom duna ahen ba paisa tan ba mioi amu isunu magi tha amagi lengda na maki akak na ba income amakak ta laga leijaba mioi amakak ki example amatak pijage. Yes, ai koi kanago mioi amana taseng na mahaki imung manung gi charting haidare tha amada mahaki charting se taseng na $1,000. I will roughly India paisa the 75,000 to 80,000 muki manunda haki income masi tha amagi wena sali high level income masi mahangna taseng namak sahi amada tha try toy high ga gudi mana $12,000 se mahaki tha sahi amagi income oiget sakadani expenditure oiduni high level 12,000 je mahana sahi tara se mahana high level income mana sali be expenditure se sahi taragi oina lai taragati $1,20,000 se matraka lai. Yes, high ba posakasi lai be taragati high mioi aduna mahak ahen ba laksari be income badu ahen ba laben mahana sem da bida only expenditure kakta mahaki punsi se kana gu mioi amatagi
mateng lawrudragasu nataga kanagum amada haijaru nonjarudragasu maki punsi se quality of life oina maki punsi din matam khradi maki punsi no ayai phaba amagumna mahakse miondagi kanagum ta nonjadana tangjadana mahakse punsi se hinga chakani tawdu sei taragi chakani tawdu bhairiba matam asi sei taras mana thabu tawbu oiragana mahaki pension lakuna marmagana ta hosti pension su leite maram maki government ki thabakadu wathara mtung mahaki income handarakani loinana mahaki expenditure di inflation rate ki matung no gi income di inflation rate di wakalakana mo starting so ti bati wakalakani high busina maram oiraga mahaki punsi ese zero dagi amu hortuna mahaki punsi do hogalakani haibini yes high ba tolop pana chawba chaba income lakpa mioi amu ituna salary fnam phangbo isanu nataga pangkan sakti na leiringai suri kana kana sudan lomdun honaraba su mahak ngai prakila bela tu di bahag to do henduna lakna bila bela tu mo leite yes amana part amarom da ai hana thamjabana ekoi maitei gi pawro da high ba tomba chawba adu di mahak mapa mapuna thabiramba lantum adu sing wang leirabari mahak kai duna sadana leirasu haki pusi tumba loi ben nai roi hai thambi yes madu tasena mak aramba wang thong haina thamjage nandi makoi ui tasena mak financial literacy do knowledge to kibati watli haina takpani nandi mahang ngasi thambire me pakana mapa mapu gi haktak tagi bhak leijari lan thum madu atop ahen bi income laktana mana leijari bi income madu mana hai ba thamagi $1,000 si mahana kari income mamata ahen lamben sem dabida kai duna sarko matamda hariba sahi tara si makana gum miyo imtagi mateng lodra ma ki lejari balan to madu kai duna sar ka sakani tobudu ma ki income madu di loishalak pal legani maduna maram ka ma ki lejari balan to madu loishala maduna ma ki kunsi edu amu na hauna na makok tagi kunsi ma sempat pogumna matam sangani haibisne thamjage yes aduni thamdiri se amana sina lambela sida laiba mioi sing sipuni ekoina tasena de working for money haidai makoina sujari basi paisa gi dang ta makoina tau sudna hingba mioi sing oirakna bi lambela amasu oi loina na yet thambada lai se financial freedom haibani yes higher financial freedom da laiba mioi sidi adukim batik mahaki financial education literacy si wangmana maram oiraga ngasai gi chahi tarada mahana chathokpada loige doriba income madu tasena man 1,20,000 asi man invest of tokani high man invest of tokariba amount adugi 12% man annual winner man lakko matamda magi monthly income asi $1,000 lakani yes adu dadi ngasai mahaki expenditure da chatkadoriba income adu mahaki capital soktana luxury mahaki profit adu dagi adum manage tawra chatkani adu maram morga mahaki capital kai da banna maram morga mahak aihen ba mahaki aikoi passive income lomda lakna bagi lambel da sansalak payana bagi achobo lambel amada chali badu mioi sing dubune aikoi financial freedom makoi di aikoi money working for you haidare tasena paisana makoi gi damakta thawak subi kiba adugumba lambel adu da chali ba mioi sing duni haina ek thamsage thank you sir next slide please yes asset amusung versus liabilities haibani yes masi tasena mak aikoi gi financial experts ne aikoi da takpi ba matang da asset habsi karino liabilities habsi karino aikoi make sing masi khangba aba mioi hindo tasena 100 ki manung da 30% di financial literacy gi financial education gi knowledge leilo mioi amani hain takpi yes asset habsi am samlapna yan example am tan pijage tasena ngasi mak aikoi gi chanari ba manipur da chanari ba aikoi gi amkhatang dai example am thamjage tasena mak aikoina ngasi middle class da lairekliba paisa chu kabu tholop mioi sing amana tasena leijari ba si tasena aikoina car kana gum mioi amana car am laire yes mahaksu car laigre haiduna ehana car am leisallaga thamba mioi sing haibadi tasena mak kana gum mioi amana car adu leijara matuna mahakse nomada 24 hours da tukimatik mahaki thabak cheli adugo mahakse different types of multi working to badu mioi amane khalachi haiba mahaki thabak adubu nangnaba chen chomba sizinaba car adudi tasena ekoi mahaki income lakpada achu mateng pangba adugumba
car ama oibani maram oraga matu car adi ekoni asset chingi mandi magi income lakko matun acho mateng ama pangi haitare aduna maram oraga ekoi kana gum family ama dana tasengna car si leisalure car si leisalur matungda mahaki thabak tharum da sinna tabida mahaki macha masuna oiba langba nataka mamana basing mayam matung chenduna mama mapatagi su sel lokotun phaw handoktun car adu arema matamda ekoi koithu langtoktuna manghal bada seasonary ba wasak adubu ekoi kana garba car se madu ekoi liabilities lomda chingi mandi car adu dagi baki income amta langna gi maki lambel amta mahana ya laga chatte maram marga haiba car adu ekoi lejeru riba car adu liabilities lomda salale arem bada ekoi expenditure hen to holi adu kana gum mero yamari car adu maram oraga maki acho income ama saklamna bagi acho lambel ama car adu acho mateng ama oi yes aduga amana yamna nuai job amana ekoina masida actually Manipur da ngasi Facebook live asu bi ba ekoi mioi krimakna taseng namak yamna masi darka layen ai thamjage yes ngasi ekoi adukibati kana kharba mobile handset taseng na mobile asi sinabagi makal ani mioi ani kang ani lei taseng namak ngasi ekoi taseng na mobile gi kuthang tagi ngasi mioi kaya marum ekoina communicate tawduna ekoi gi normal income second da few second da ekoi acho income ma tana na bagi acho ba mateng oiba du mobile ekoi kana bu mioi sina ekoi ngasi new economic evolution of the world da lai khaba du new company da lai khaba leadership doina na ekoi partnership puna makti haiba mobile handset adu dagi ngasi ekoi covid 19 la khaba asina yum dagi chatok pa yadan lai matang asida ekoi phone na acho mateng am oiduna ekoi earning income da acho asset amoina ekoi phone na mateng chong piri yes adugu maikai amorom da ngasi inkhalak liba naha singna adu kana khaba income la pada sina bada kana khaba ekoi mobile handset adu kana da ekoi ni game sana thokna PUBG haibada chimba game mayam sana thokna isadu chu depression lakna anaba laina thokpa yaba dugumba game mayam sana duna mangalli yes hairu posak singje kana ba posak layo posak singje ekoi sinari ba ekoi na liabilities lom the on thok kang omasulai amana asset lom da sinna duna punsi da choba mai pakla na bagi label da sinna bada ekoi ne achoba asset kaya mam lepsan bangam na bagi achoba mateng am heli adon maram morega taseng nama ekoi gi research person singadi matam chupada pot khudim asset lom the target toy aduga ekoi middle class ta laibe miyoshing matam chupada ekoi ne liabilities lom da thank you sir next slide please yes investment tools yes ekoina sense of phone ana bagida mutta laben kaya marum lai haiba marum singdu manung da ekoi bank deposit co-owner of a small or medium business nasingba insurance company investment fund stock future option bond forex and high yield investment antique real estate precious metals and gems amana trust management haiba ekoina any isana investment tool me ampi sigi manung da isana invest tawjaba ya bi kudong sa lambe di lai tawbudabu haiba trade amamam da hana invest tawgi haitari yamna knowledge leiba matarka lai maram di hana haiba label sing sigi maram da aina man hutna khangau da batar ga di hana fana paba pot orga so hana chachai label adu khangda bana marmarga som invest tawjari ba amount sing do manki ba su yai yes aduna maram orega taseng namak ekoina risk se mi primak ekoina taseng low risk da achobi income ma lakko pami aduna maram orega ekoi taseng isana risk yam low roidaba lamben da chatse haitaragati taseng namak ekoina new economic evolution of the world na 20 sector da ngasi pibiri yes 20 sector chigi mata manung da ekoi 50 investment tool matakta ekoi yamna above the more and above the ekoi ngasi without ekoi risk da taseng achoba income ma langna ba ekoi investment gi adugumba ekoi tools sing ekoi the high new economic evolution of the world ngasi som achoba ma pibiri hai bisme thamjage loina yam nungai jari se ekoi na sida investment tools ki manung da ekoi antique aina ma pibiri ba se yamna mamuk ta na
ꯅꯩꯅꯕꯤꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤ ꯃꯁꯤ ꯇꯁꯦꯡꯅ ꯂꯩꯖꯔꯤꯕ ꯄꯣꯠꯁꯤ ꯂꯤꯔꯒ ꯍꯦꯟꯅ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯌꯦꯁ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯀꯣꯅꯣꯃꯤꯛ ꯏꯚꯣꯂꯨꯁꯟ ꯑꯣꯐ ꯗ ꯋꯥꯔꯜꯗ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯈꯔ ꯑꯩꯅ ꯄꯟꯖꯕ ꯈꯪꯖꯕꯗ ꯁꯔ ꯔꯥꯖꯦꯟ ꯑꯃꯁꯨꯡ ꯁꯔ ꯁꯆꯤꯀꯥꯟꯇ ꯑꯗꯨꯅ ꯁꯔ ꯗꯤꯄꯛ ꯍꯥꯏꯔꯤꯕ ꯂꯤꯗꯔ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯕꯤꯔꯝꯒꯅꯤ ꯐꯪꯕꯤꯔꯝꯒꯅꯤ ꯇꯧꯕ ꯑꯩꯍꯥꯛꯅ ꯎꯖꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯔ ꯑꯍꯨꯝ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯤꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯃꯈꯣꯏꯅ ꯉꯁꯤ ꯁꯔ ꯗꯣꯛꯇꯔ ꯑꯦꯜꯊꯣꯅꯤ ꯌꯨꯅꯤꯁꯀꯤꯒꯤ ꯁꯤꯒꯅꯦꯆꯔ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯈꯤ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯃꯜ ꯂꯩꯇꯅ ꯎꯔꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯆꯍꯤ ꯈꯔ ꯅꯠꯇ꯭ꯔꯒ ꯖꯦꯅꯦꯔꯦꯁꯟ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯦꯟꯇꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯗ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯂꯩꯇꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯂꯦꯞꯇꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯀꯣꯅꯣꯃꯤꯛ ꯏꯚꯣꯂꯨꯁꯟ ꯑꯣꯐ ꯗ ꯋꯥꯔꯜꯗ ꯑꯩꯈꯣꯏꯅ ꯔꯤꯌꯦꯜ ꯏꯁꯇꯦꯠꯅꯆꯤꯡꯕ ꯌꯥꯎꯖꯔꯤ ꯄ꯭ꯔꯦꯁꯦꯁ ꯃꯦꯇꯥꯜꯁ ꯑꯦꯟ ꯖꯦꯝꯗ ꯌꯥꯎꯖꯔꯤ ꯇ꯭ꯔꯁ ꯃꯦꯅꯦꯖꯃꯦꯟꯗ ꯌꯥꯎꯖꯔꯤ ꯍꯥꯏꯔꯤꯕ ꯏꯟꯚꯦꯁꯠꯃꯦꯟ ꯇꯨꯜꯁꯤꯡꯁꯦ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯦꯀꯥꯗꯃꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯠꯃꯦꯟ ꯕꯦꯛꯕꯣꯟ ꯑꯣꯏꯗꯨꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯅ꯭ꯌꯨ ꯏꯀꯣꯅꯣꯃꯤꯛ ꯏꯚꯣꯂꯨꯁꯟ ꯑꯣꯐ ꯗ ꯋꯥꯔꯜꯗꯅ 20 ꯁꯦꯛꯇꯔꯗ ꯊꯥꯗꯕꯗ ꯑꯩꯈꯣꯏꯅ ꯋꯤꯗꯥꯎꯠ ꯔꯤꯛꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯔꯤꯛꯁ ꯑꯃ ꯌꯥꯎꯗꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯀꯣꯅꯣꯃꯤꯛ ꯏꯚꯣꯂꯨꯁꯟ ꯑꯣꯐ ꯗ ꯋꯥꯔꯜꯗ ꯗꯥꯏꯠ ꯋꯤꯗꯥꯎꯠ 20 ꯁꯦꯛꯇꯔꯗ ꯋꯥꯔꯜ ꯋꯥꯏꯗꯇ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯠꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯕꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯌꯦꯡꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅ꯭ꯌꯨ ꯏꯀꯣꯅꯣꯃꯤꯛ ꯏꯚꯣꯂꯨꯁꯟ ꯑꯣꯐ ꯗ ꯋꯥꯔꯜꯗꯒꯤꯗꯃꯛꯇ ꯁꯣꯝꯅ ꯄ꯭ꯂꯁ ꯁꯥꯏꯟ ꯑꯃꯇ ꯅꯝꯕꯤꯌꯨ yes thank you sir Satipa next slide please yes investing yes investing haibasi tasengna akaknaba matam haibadi chahi amagi oibai chahi mangagi oibai chahi taragi oibai ayang leijari amount khara du atenba matamda mahaki amount khara khaktang lapsalak pa yananaba lambe du chanjanba singbu du aikoina investing haina khangjai yes example am khaktang pijage somna $10,000 somgi capital oina leirena khalaji hairiba $10,000 adu exomna sahi amada sahi amada 12% da 12% da somna sahi ama sahi kunchupna somna sandokpa matanda ege $114 se ekoina somki income oina lakpa phangani loinana hairiba makata ba 15% ji ekoini yearly da ekoina income oina lakpa matanda $199,619 lakani loinana 18% da somna sandokpa tagadi $673 se somgi income amoina ekoina chokthok charkani loinana 24% da somna sai kulasi pandrok matandadi $1,182,065 se atukki batik aten matamda som chokthok charkani haiba 24% gi matam asidadi som $10,000 khaktang invest tawgiba nahak ase tasena billionaire gi aduba list nahak chalabani hai changani chandu phangi haibase yak thamjage loinana ekoi aroibeda 30% da somna sandopa targati $3,841,064 se somgi income amoina achoba create tawduna achoba adongi achobi income ama sakatpada mateng chauna piri haibase mayak investing lamda ekoi academy of private investment somda akoigi make sen upiri yes sigidamagta tasaynamak akoigi takapoina 1 amtang nambinaba viewers in marketing nijari yes thank you sir next slide please yes 5 commandment high academy of private investment PBD basi set 10 to 30% from your income haibani yes punsida tasena ma ekoina mai pa ke haiba taragadi tasena academy of private investment PBD bo wafam singse akak ngai yaudo badu mo wafam ngatani what amamam tokki batik maman yami haina thamjage maramdi somna any trade ta somna income tanbiri ba income madudagi sungsoi daba 10 to 30% di som save tawna thambi haibani yes haiba tasena mo somna 1 lakh income lakh myoy amani haitare oiba taragadi somna tha amagi income 1 lakh ama ta myoy ama oi taragadi somna 10% khaktang somna
save to matam the 10,000 hybrid MLC son the saving to godani son the save to godani adu save to zeri post aduna ekoi senji adongi punsi the passive income the lak pa yanan way lambel da so ba lambel am sem na nu gi dong ta so mateng am we kaduni hybrid si ekoi academy of private investor na slide as the takpini yes aduna maram marga som gi ngasi de gi horaga som gi income any income laiba mang ngi luxury ba tha am gi luxury income du de gi na ki angam ba level da 10 to 30% gi manung da ngasi de gi horaga som save tawsanduna som gi punsi passive income long da lakna na bagi hai ba lambel adu da channa na bagi tam ta thawang to view hai bisi I have decided thamjage loina na control your expenses haibani hairiba nahana luxury income madu da gi na ki expenditure tha am gi chat kadaba income madu tasena ma ekoina expand to bo matam da control pada to bo tai maram di ekoina luxury ba sell adu ngasi sinagadori ba si ekoina rm bada tasena liabilities lom do oiba posak singda ekoina hen lesan luba nadaga sading hen to to kana ba karisu leite maduna maram marga ekoina tha amada changara posak se mai sengna khangduna ekoina padana control toroga ekoina chatpa matam da achobu mai palan no pulsi ma ekoi bibi gani yes protect your money haibadi som gi lecture ba sel adu tasena security oiba mafam da ngaklo piba mafam da mai sengna thambiu habani songi yungi upu da hapsen na thamba matam pot adu paisa adu protect to banate aduna maramarga a som na thamjari ba sampam adu security oiba area da som mai sengna gyan tana ekoi knowledge mukun pana leba loina na som thambiu habani yes learn how to invest wisely ekoina invest to na bagi matang da ekoina mai sengna momu tana khangba ma changi pak sok tuk na ekoina khangba ma changi ramdi kaino da som na invest ki lam da som gi lejari ba ekoi arang rak ta hai tari kana bu meshing na ngahaki oi posak ka som da so sembang khara pu thola so sembang mam phangni haidana ekoi yu ke am manipur da su mang chiba mayam am lai rabani yes admadu gi kalona na bi tamta ta si academy of private investment pbd chidi mai seng na chungna adugumba invest to pa ya ba lambel adu mai seng na khangbi ba loina na ekoina mang tung da mang da na bi tamta na si changchal lai ba lambel chida achoba adugum apa mai seng ba lambel adu koina khang na isa na khang na invest to bi to na bi lambel adu si academy of private investment pb loina matam chupa da ekoina I had the income lang na bi lambel adu matam chupa da ekoina Tiba machangi taseng nama ekoina khangba naina ba asi tamba lepa yate taseng ngasi ekoina ngasi tamuriba mamang takta ekoina tamjoriba education jingdudi taseng traditional education ngasi ekoina changchalai taseng ekoina financial education punsi ma hingba matanda achobu mai pakpa ki manung da channa bo hanung da 99% financial education khangda miyoi fail oiduna chali madu maram marga ekoi financial education knowledge level miyoi di achobu pithribi gi manung mai pa pa jing the list chalna chali yes ngasi di ekoi gi new economic evolution of the world na academy of private investor na ngasi ekoi da pb level financial education le ngasi lomin raga som su koi facebook live to ngasi yengbi ba bureau sing bu su ngasi som ekoi gi yamna achobu mai pa pa punsi mai pa pa du billionaire sing manung da list sanna ba ekoi ona minasi makha tawasing opportunity pira pasing da su lomina kisi don na isa maksu ta seng namak different level person oita ka su pithribi ge dumba na to manipur ge oju india ge oina su context ta aya achobu miyo yam oina nu gi step to the a changchal to phangre khanjar bu matam da ki bate khaw kongduk sei yes high ba academy of private investor musu new economy policy of the world gi da mutta yangbi bureau primak ta seng namak high ba mang PB education la duki batik ta sen interesting lay haina khanbi bata gadi yes ekoi plus silent tan nambiu kari gumba interesting lay ta bata gana minus silent tan thambiu yes thank you sir next slide please yes rule 3 financial plan taseng namak punsi ma hingna bak tamta label sa pamatam da ai hakki label asi taseng mang na thamduna full vision
visualize oina ekoi punsi ji chatkadabani mamdi tasena punsi the vision udaba mission leitaba duguma mioi jingri tasena pubogi artra leitaba duguma poko the mahi yala roidaba mioi ni haibada kamjage aduna maram marga punsi ma mai pang ni himne chakki haitari ayaki vision namusu mission la che ishagi oba map ama ekoina yatok tuna thamgadabani yes hai ishagi yatok kodoriba map adu ekoina short term plan haibadi ayana chaliba tha sigi nataga next month gida mukta ayana luxury income singdu de ayaki charting to thokiba amasung ayaki lepsan jagada posak na singba singdo ayana short term plan when ayana yet tun thamgadabani loina middle term haidai aikoi middle plan da legado rishina tasena sahi tangkhai nataga sahi ama ka sahi ani gi manung ayana pangthok jagadoriba tasena haibda ayaki traka laiba ka lepsan ba ka license jaba yum sajan jaba then ayana ahenba sana lupa lepsan jaba nataga ayana ahenba investment section da thada na bagdamta adumba sem sanan gi lambela du ayana tasena middle loina sahi amagi ani gi ahung gi smaita na aikoi na thamjagadabani yes loina na long term plan yes long term plan sidi tasena aikoi yam maru oiba adugumba lambel amani maramdi ngasi aikoi na pangan kallingai manungda aikoi na semjariba short term amsum bidan term si ani ji punjal laga aikoi na long term gi adugumba aikoi gi program adu aikoi na semjagadori bani ani sidigi punjal abu matunga lakadoi butung punsi gi damote aikoi na semjagadori ni tasena pangan naha oina aikoi na kan na polok taraga su aikoi ahal loisla paipsin no mo soitrabani maduna maramaga aikoi na ahal loisla matunga tasena aikoi na thabuk suba ngamoktraba matam aikoi na income handar kadraba pangan na handar ko matunga thaina aikoi na active income da talaga chali income mioi singdi tasena pangan na kallingai aikoi na sen chauna lakpa ngamami pangan na solok matam da income se aduki batik pik na handarki aduki manung dam sahi kharagi manung da dingasi aikoi u fanga gani tasena inflation rate haibidi pot ki maman atia pa no wanga kharani aduna maramaga som na lakadoi income aduga chanarak laroi haibisi ekogi economic export sing na matam chupal taktuna lak piri aduna maramarga ekoi ngasi regi parga ekoi na sahi kuntra gi nataga ni phu gi yang khai gi plan tawduna matam aduda ekoi na pangan na thabuk suba ngamoroi da matam aduda paisa na ekoi gi da thabuk subi duna adu bati achobing income ma lana bi lambel adubu yathok podu ekoi na long term plan yes haiba long term plan la singasi academic private investment na yang saru obiduna new economic evolution of the world haidana ngasi world enter world 175 country plus ki matak ngasi ekoi se khaiduna 20 sector ki matak da choba international level ki thak adugumba choba income ma lakpa yarba lamben kaya mam ngasi ekoi investment tok chakhe haiba investment la si ekoi tasena live faba amana ngasi Facebook live ti yengbi ba mioi sing da hang thamjani ba mana ngasi gi tha amani hung matung da gi haiba khudong sa ba se koi phangi da su yai maram aduna ngasi tasena aikoi August saiba tha si ekoi na apekpa amount am khatang ekoi na invest tok charaga achoba som tungi da mukta asogo label ama phang pibidi haiba simai hak thamjage madu marum waiga som ledger amount little amount income little amount am khatam putok charaga somna achobo label aduda hong thangjan bagi achobo opportunity adu som lobio august habu ki manung da som pip haiba dugumba category adu chakbi duna som haiba ekoi crew haidana new economy evolution of the world na pbd badugum asset at the lobby duna som punsi ngai ai fana punsi ma hingba matam da long term plan dum choba aikoi planning to matam achu mateng am oi khane have se thamjake thank you sir next slide please yes yan no ajari je yes financial plan yes financial plan da aikoi na makal ani academy of private investment PBD yes a financial plan among ani suda laisna financial planning haibani yes financial plan haibasi some haibada ekoi short term plan haiga khangna ba adigumba category duni loina ekoi na financial planning haibasna ekoi na long term planning haidana ekoi khangna ba duni yes short term plan da lejari ba si ayaki lejari ba among kharana natraga ayaki lejari ba asset amak sagat chaduna ayana samna habda miyo amana gari ama lejaduna mahaki gari aduna tasengna ma kudak ki oiba ekoi gi nomo gi oiba ekoi income ama sagalatuna ekoi gari aduna run to duna changer aiba gari aduna
ꯐꯪꯖꯔꯛꯏꯕ ꯑꯦꯃꯥꯎꯟ ꯑꯗꯨꯗꯒꯤ ꯁꯥꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯏꯟꯀꯝ ꯑꯆꯧꯕ ꯑꯃ ꯁꯦꯝꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁꯤꯞ ꯏꯟꯀꯝꯒꯤ ꯂꯝꯕꯦꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯌꯥꯅꯕꯒꯤ ꯈꯣꯡ ꯊꯥꯡꯖꯟꯕ ꯑꯍꯥꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯂꯥꯟ ꯍꯥꯏꯅ ꯈꯪꯅꯩ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯑꯦꯃꯥꯎꯟ ꯈꯔ ꯈꯛꯇꯪꯗ ꯄꯨꯊꯣꯛꯆꯔꯒ ꯑꯆꯧꯕ ꯏꯟꯀꯝ ꯑꯃ ꯂꯥꯛꯅꯕꯒꯤ ꯂꯝꯕꯦꯜ ꯑꯗꯨꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯆꯪꯁꯤꯜꯂꯛꯏꯕ ꯑꯦꯃꯥꯎꯟ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯥꯏꯊꯣꯛꯆꯗꯨꯅ ꯁꯤꯖꯤꯟꯅꯊꯣꯛꯆꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯄꯦꯁꯤꯞ ꯏꯟꯀꯝ ꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯂꯝꯕꯦꯜ ꯑꯃ ꯁꯦꯝꯖꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯂꯥꯟ ꯍꯥꯏꯔꯒ ꯈꯪꯅꯩ ꯂꯣꯏꯅꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯂꯥꯅꯤꯡ ꯍꯥꯏꯕꯅꯤ ꯌꯦꯁ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯂꯥꯅꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯀꯝꯄꯜꯁꯔꯤ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯌꯦꯁ ꯍꯥꯏꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯂꯥꯅꯤꯡ ꯑꯁꯤ ꯌꯥꯍꯧꯗꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯇꯁꯦꯡꯅ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯒꯣꯜ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯐꯪꯗꯅ ꯑꯗꯨꯃꯛ ꯃꯤꯑꯣꯏꯕ ꯑꯗꯨ ꯄꯨꯟꯁꯤ ꯂꯣꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯇꯔꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯂꯥꯅꯤꯡ ꯍꯥꯏꯕꯁꯦ ꯀꯝꯄꯜꯁꯔꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯁ꯭ꯂꯥꯏꯗ ꯑꯁꯤꯅ ꯇꯥꯛꯄꯅꯤ ꯌꯦꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯂꯥꯟ ꯑꯗꯨꯗꯒꯤ ꯇꯥꯜꯂꯛꯄ ꯁꯣꯔꯠ ꯇꯥꯔꯝꯒꯤ ꯏꯟꯀꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯏꯟꯀꯝ ꯑꯗꯨꯅ ꯁꯣꯝꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯂꯥꯅꯤꯡꯒꯤ ꯂꯝꯕꯦꯜꯂꯣꯝꯗ ꯄꯦꯁꯤꯞ ꯏꯟꯀꯝ ꯂꯝꯕꯦꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯑꯒ ꯁꯣꯝ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯆꯧꯕ ꯃꯇꯝ ꯁꯥꯡꯕ ꯚꯤꯖꯟ ꯂꯣꯡ ꯚꯤꯖꯟ ꯂꯣꯝꯗ ꯁꯣꯝꯅ ꯏꯟꯚꯦꯁ ꯇꯧꯊꯣꯛꯆꯗꯨꯅ ꯁꯣꯝ ꯄꯦꯁꯤꯞ ꯏꯟꯀꯝ ꯂꯣꯝꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅ ꯁꯣꯝꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯕꯤꯗꯨꯅ ꯁꯣꯝꯒꯤ ꯄꯨꯟꯁꯤꯗꯣ ꯂꯣꯡ ꯂꯥꯏꯐ ꯑꯣꯏꯅ ꯁꯣꯝꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏ ꯒꯣꯜ ꯑꯗꯨ ꯐꯪꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯂꯝꯕꯦꯜꯗ ꯆꯠꯆꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏ ꯆꯠꯆꯅꯕꯒꯤꯗꯃꯛꯇ ꯌꯥꯠꯂꯤꯕ ꯄꯣꯔꯝ ꯌꯥꯠꯂꯤꯕ planning adubu aikoina financial planning haina khangai yes thank you sir next slide please yes rule 4 diversification yo yamna nuaiba paragraph ni masi khangdaba suamak yadaba du mamni diversify your capital don't put all the time in one basket haibadi nahaki yerum do basket amada pulap happaga thambanu haibadi mana takpiri rasi yes masi ki one to basi ayana thamjage masi kwaidagi ekoi punsida khangda yadraba adugumba masi khangdabana marmarga nuairaba miyoi amasu awaba lambelda chakidaba nate maduna marmarga masi khangba miyoi singde hena nuairna be lambelni maduna masi khangdaba suamak yadraba posak amani hek thamjage yes masi ki posak se ahan haijetinge mangoinana masi bu makatana taning ba leiragadi tasena plus silent tang pibiu kaigumba taning ba leiragadi hek matang size intention sage thank you sir makata pijage yes masida aikoina sa yamna daka lei je diversification si amna daka lei maramdi ayana thamjage tasena mak aikoi manipur gi local gi oina hak manipur language the picture program oibnina tasena mak isana aina manipur da chana lon haitare maduda ai hak maduda base toroba sa ya thamjage tasena somna active income dagi somna su the nom duna kanna somna income ama tanjare yes hariba tanjare be income dagi somna achoba amount ama tungjan jatuna atopa lambi amadagi nataga kariguma posak amadagi na hana miyoi kaya mo punjan juna achoba amount ama sakatchana bagi hana hona jarpadagi yes na lupa lakh 10 si na phangena khalasi yes hariba phangiba lupa lakh 10 si aikoina tasena economic experts in thambibada liquid fund haidana aikoi khaidopi hai liquid fund je 20 to 30% ni thambiu haibani yes somna phangaiba lupa lakh 10 dudagi lupa lakh ani dana lupa lakh 3 boki chance pi so anytime any matam any place na hana lokthok tu na sizna ba ya narbagi lambel da thambiu haibani haiba thammiba amount tubuni aikoina liquid fund haidana thambiriba kaurisi haibadi nahaki kudong chadam family ana yek nataga by chance kudong chadam mayam ama suddenly lakku matamda adugumba liquid fund dagi sinana widamata thambiu haibani yes haiba liquid fund adu khaidokhraba matungda lemawriba income paisa adu different type of sector da some invest tawduna thambiu haibani mafam amada lemawriba lupa lakh samna da lupa lakh ani somna liquid fund thamre khalaji lupa lakh ani si
somna kanagum mafam amada ulap palla ni palase namjan duna som invest tore na khalasi yes matam khara song gi income adu high balu palla ni pandu gi income adu kar pangani yes kar puduna maram orega na acho anuba dream amaga loina na nahaki access hagana pidam ta nahak laben chat pa horkani yes adu live chibedagi mafam amada nahana plug thamugana maramaga nahana thamjari ba mafam ado live chidana crisis thole khalai financial crisis lakpadagi nahaki income adu look krena khalachi adu idadi nahana planning tawjarami ba tungi punsida ahen ba passive income lana bi lamben sample lambi ba lamben atu sutak khikani loina na nahana lupal lak tarado thabu wana matam sahi manga tara sangna sample lakhiba amount adu matam aduda nahaki miku aduda mangani haibase new akogi exports in financial exports in thambi aduna maram morega hairiba mafam amada pulap thamba si akogi financial education ni knowledge later viewing gi listen ne haina thambi aduna maram moga financial education ni knowledge war labor viewing gi som gi ledger bi amount diversification hybrid lamben kaya moronda sai thotuna thammi yes adom gi ledger bi lupa la ni pala do mafam mari da lupa lakh ani ini sai thotuna thame khalachi yes ai khaili ba mafam mari du da gi manung da laibuk chiduna mafam amadi somgi financial crisis adu thokre na khalachi obudu financial crisis adu ama thoki ta ga ahum amadi income lakpana mar moraga somgi mafam amada mangri ba lupa lakh ani do mafam ahum du da gi lakpa income aduna mengkhalak paduna mar moraga mangri posakatu hanjalakpa ngani haibisini ekoi gi Academy of Private Investor ngasi aikogi diversification and make sing ngasi slide asi du PDC yes sigi damakta aikogi Facebook live yang video viewer singna haiba Academy of Private Investor na PB ba aduguma slide isi bu thagap poina ngasi aikogi one na view yes toina na haiba aikogi ngasi di som na aina Manipur page to jaraga hena khangna bagdamakta ai hang lejaba knowledge puthokuna haijabani tawdu ngasi diversification sida aikoi di kari gumba aikoina without risks aikoida awa nungai amta yawda haibadi aikoida awa bu polum pudana som lejari be among khar khaktan du ngasi di aikoi new economic evolution of the world som lejabe among du invest to matamda som 20 sector gi mapuni aduna marma international level gi thaka haiba 20 sector si mafam sai khare ngasidi som jaga da songi lejari be amount to equine diversify to tokna som achoba huge amount ma sakal na bu achoba ngai fana passive income gi lamben da chana pusi mahing ama oyu phangani haiba se ak thamjage thank you sir next slide please thank you sir next slide please yes aikogi investment discipline stick to the plan haven yes aikoina tasena ma investment si tasena ngaki wakhanda aikoina aning ba ngaki o posak ta aikoina investment to bo yate bandi kaino da aikoina ngaki aning ba posak ta aikoina invest to dona leiragadi modu ngaki software ka da posak adu mang na bi lambelom da chaloi hangai leite maduna maram morga tasena ma ahang invest to jari ba posak se som yam strictly oina na koina plan to duna leigadabani yes maram maduna ngasi di Academy of Private Investor na som da ngasi tha gi loisilap matam da summary meeting na singba adegi aikoina chachana rugi niti niyom na singba matam gi oiba training program mayam aikoy online amasu offline gi kuthang da aikoy ngasi laptop ngasi Academy of Private Investor na new economy evolution of the world gi changchalai investment in the tang sida mai seng ngasi masa kaina normal leptana ngasi ekoi takpiri tabiri yes haiba takpi tabiri ba sida ekoi isana tasena ekoi masi discipline lama thambaga loina na ekoi isana chana plan adu lepaga loina na ekoi ngasi junction ni nakadabi yes maduna maram warga ngasi junction minar pa haiba takpi tabiri pusing jai ekoi induna satto matamda som no madi susoi choitana pulsi da mai pak pa cho miwe mo kani haiba simaya Facebook live yang video viewer sing no kun daina thamjage thank you sir next slide please yes don't be greedy happening yes ngasi masi amna chumno phomni taseng namak akoi
Manipur mamang thakta mamang history ching the equina tasena equi paisa machana cho paisa phangna bagila ben kayam I happy major on the same hagan equi mitrang haitari equi isa thukala laga thakala laga equi apam by hena equida hena equina karam saw miho saw posak equina ohen biraga som lejeramba posak adu equina tasena cho miho ba adugumba choba senpum khraduna maram sadana cho senpum lai do kadai de lai no haibdo equina thidokdana tasena equina madugi ahen ba equina readiness oibuduna maram orega equina ngasi mafam sadabsing de equina invest torubuna maram orega somgi pocket lengan lejaram ba songi khazik khap lejaram ba income akoi amount su tumna mang bai dare bankrupt oiba tasena no haki lejam lupa sel lupa khara do na greenness oirubuna maram orega so senpam man la bel oigi maram aduna haki miyosina somgi bimangda mitang tawduna maram chadana songi lejari senpam khara do kuthopiraga acho income ama atu matamda cho income lana bi label uppa matamda som mai onsen birugunu adana maram marga mai sengna khangdup minaraga som na acho investment gi label da changchan na label no na bi gidani na haki oiba mangla la da tawduna som gi pusi gi tung koina mai pang na hinne bi label da su ekoina salan da bida som gi pusi da wana tanjari bi sempum kara du sutum manga de have check thamjage aduna maram marga ngasi di som da ekoina tasena leisure bi amount kara du ekoina academy of private investor loina new economy evolution of the world na acho investment gi label adu mai chen ngasi di left na ppd yes aduna maram marga som ngasi de gi greediness koi oibo malala du thadok piduna kana bu miyosina som da haiba nataga takpa tambiba lakpa matanda some section from local view have say hack comes again. Thank you. Next slide, please. Yes. Adagi equina education sub development haibani. Yes. Ngasi sida lakadori basi tasena ma equina traditional education la dunate tasena equina pusi the my papa so the mio mo kaita di equina financial education is very must compulsory. Nandi kay gino hagadi equina financial education laitaba miyosing di ekoi pusi mai papu ngamde aduna marmarga world ngasi world 100% total population of the manungda ekoina 10% miyoi khaktana ngasi di top millionaire sing point yes kari marangino makoi di sub development is key to success having masaki oiba tasena financial education la se tukubati tha wang makoi de knowledge lai maduna marmarga makoi de punsi da chowa mai pa pam oi loina na second la je invest in education having yes ekoine invest ki matang da ekoine education sida invest over matang da ekoine investment education matang sida ekoine mai sheng na yam mun khangi maduna marmarga makoi ni chowa mai pai adubu ngasi hairiba miyosing do na mai pa ki bai matung ina ngasi ekoi nong na hogut charakliba adugumba ekoi gi Manipur amasung ekoi gi Kangacha sida laibiriba new de join to bi khraba miyosing loina na ngasi ekoi gi new de join to driba ekoi gi Facebook live asibu yekbiriba pure sing china ngasi athuba matamda pantha leitana aha leitana aten matamda som gi digital lapidana ngasi Academy of Private Investor and New Economy Evolution of the World na some the PB kudong sa pasi some aten na matam si the some lotion bio high but nahang na ki sub development lakna na magiganta some Academy of Private Investor and PB for financial education let's say lobi bigaloy na some punsida achoba 100% population of the world gi manungda 90% fail oiraga su 10% amadi mai pai high adu mai pak posing counter some busu ngasi haibas Academy of Prime Investor na PB financial education sin lobby da matunda som su mai pak oi view haib se act tamsake yes next slide please yes always multiply your investment profit haibani yes masida ekoina leijariba ahaki sen tanjariba income madu gida ayhana laji oiduna income live amakatang da ayhan stand to dana laito
pasi masi yate habisi academy of private investor takpiri yes matam chukpada ayaki income lana be label se multiply rom the putopio habini ayaki income profit lana be label se makan ekoi uliba na ekoi slide si uliba si ekoi kaira ka ba adugumba slide amoni upiri yes high level slide si ulisi hiram amata dana tabi hiram kaya murunda ayaki income lana bagi profit lana bagi label adu tapi bani som na pusi dak mai papa coba mio yang mau gaya tadi label am khata de income lanan wagi label da chat payate maduna maram marga ngasi som create different income stream hai bani hai riba som income lana be label ache label kaya am da different types of stream da som income lang be shen bio hai bani yes hai riba som na sem na be income madu ekoi thoidokna atopa label ama som thiru drakachu ngasidi tasen academy of private investor ngasi pbd che new economic evolution of the world ina world ki manunda 100% manunda ekoina total population of 100% manunda ekoi 15% of the percentage the ekoi new economic evolution of the world na consent ngasidi world in the top billionaire sing manunda oyanga no gidum ta label kamo ngasidi sempre yes high riba Facebook Live is the Yambi Mushina, High Bongasi, Academy of Private Investor Loin and a new economy policy the one now, as the world the total population of 100% in the 15% of the Mac a millionaire whenever we have bet cam. Sambigre, High Sambi Label sing to the Aya Samuti Yogare, Doinana, Manipuri labor leader Kayaman Su Yobigre, Doinanasi Facebook Live the Suno Yobi Mushina, Yambi Targadi, some consider. Akaknaba matam thamdana atuba matamda ngasi ahin ngasi yamunna wakhan khanda biraga heng hek ngalapuga som hinangdaba myoising bu oirabasu akhangba yawba leirabasu som na ekogi new habs karino hena khangjan minabaga loinana som gi toan ma sen lana wi lambel adu new na subsan plug paisen dana ngasi di 20 sector da som income lana wi lambel ja tikmatik extreme ayam amada ekoi sembi duna thammi haibase ak thamjage maduna maram maraga ngasi ekoi Facebook live asigu yengbiriba mi pure krimangna matam chaba asigumba khudong chaba new na pibiriba opportunity se matam chana lobiyo haibase ak site thamjage. Thank you sir. Next slide please. Yes, capitalization. Yes, Academy of Private Investor na pibiriba capitalization happening. Yes, capitalization haibasi akoi yamna make sing khangdaba yade punsi ma mai panga chokthungna ngaina punsi ma mai panga tase manga laina hingge haibata di miyamna sonaba diguma entrepreneur da gi chinga ekoi achou punsi ma mai panga hingge haibata di I capitalization haibasi khangdaba miyoi singdi ngasi sugi nomaga maning pundaba to maning hanjalo punsi pokpada ngaraiba diguma sen chungtang tan du pikraw da lupa ma yawdo miyoi amo punsi mo ini hing lomaga si review kaya mun lagi high review sing to economic capitalization khangdaba na maram marga punsi du koi kibani. Yes aduna maram marga ngasi di economic capitalization lives karino has academy of private investor na make share takpiri. Yes makata slide e hak sage. Yes, thank you sir. Next slide. Yes financial plan and compounding interest happening. Yes, says some the PPD slide is the PPD versus salary high P. Yes, Tobu Kanagum salary from Bayai, not a Kanagum Tausuru, no movement from Pussy, not a Kanagum business, Totuna, different type of business. I'm living a some song income must say, Equina, Hama the song income say €100 like any college. Yes, song capitalization. Lak pasi kam do na sok thon ga de ke haibutuni equity capitalization mu sakana na boila bela tuni sidang si slide si takpi ni versi. Yes, high level som na €100 la pa miyoi amana song €100 sigi 10% invest to pi ba matamda ha amada som na lakaduri si €10 lakani haibni. Yes, sina maram oiraga €10 karkani haibni. Yes, sina maram oiraga €100 gi lapagi Sat lady €200 lakwi sat lady €300 lakwi sat lady €400 lakwi sat lady €500 lakwi sat lady so adagi hai magi sat amam pipidi tawdu yes
PBD charging man the na the first again €100 the live income sigi matang the hijage. Yes, high €100 live sigi som 10% to invest over the tha amada lakadori bise €10 ni lakadori. Yes, high €10 tham income lakpache sahi ama som na compound interest lom da som na santok pi taragati. Yes, sahi ama lakadori ji €204.95 lakadori ni sahi ani the lakadori ba €721.05 lakadori ahum suba sahi lakadori ji €2020.70 lakadori sumata na matang na satar matanda sahi equity tara sumna lakadori di total lakhs 84,019 haiba euro si som income amoina major amount khardudagi acho income ma sagana bi capitalization la ko acho belama ekoi compound interest PB haiba sarasi takpi yes I invest in PB. Yes sir, next slide please makata ba he mu tapige miyam oro bibe de koi sir Chongtham Chitorjit Singh koi sir gi net problem kitang laire duna makata basi koi sir Romen na makata basi mission binaba request tawjari sir Romen sir Sindra. Yes, aduna maram oraga somna haiba $10,800 si somna sahi manga akoi shandopo matamda 2,450 phangani aduga mathangda ekoina tasena mak makhala 10 years da ekoina shandopo matamda haiba 6,901 aduga 15 years da 14,987 aduga 20 years da 29,677 aduga sahi kun manga da 56,365 aduga sahi kun tha da di $1,05,897 si equine onkalakani. Yes, high capitalization all of the matamda somna equina the same number $1,05,897 sidagi somna ngasai invest of bikriba 10,800 to kaido kiba matamda $95,097 si som equine earning income lakudagi Pangi haibani. Yes, high pangi posak tu buni ainda koina capitalization haina mayamna aigoi khangari jesi everybody som invest of jari ba amount da gi he na chokuma lakh padu buni aikoina tasena compound interesting da aikoina capitalization nam sakla na bagila bela tu aigoi sigi sana sina slide na takpiri. Yes sir, thank you sir. Next slide please. Yes, fundamental of the capitalization and the creation of the capital income haibani. Yes, masida make chain upiri somna $72,000 somna invest or ekanasi high about $72,000 invest over matamda somna equina the same about interesting the equina somna income lakumatamda som karkado $72,000 invest over the ahead income malakadori base 2,09,000 plus of slapumatamda $2,81,000 say song income mo in lakani apunba som amount mo orakani haiba 2,81,000 sidagi songi hana equina invest of the amount to kaido kar matunda lemiba equina $2,09,000 si songi capitalization ni haipasi the same could be slice na make shame na takpiri. Thank you sir. Next slide please. Yes, what to do next in order to live dreams live in 3 months. Yes, ngasidi Academy of Private Investor na adkibatik som da ngasi PBD ba equity financial education loina na isagi tungi da mata passive income lomda laihoba yana na bitam na choba lamben new economic evolution of the one na PBD ba asugumba equity planning mayam singasi equity tasena after 3 months ki matundari som the kudong sa PBD ba singsi mang ki ba yai aduna maram orega som na hosi mak som na horen ahing tum matamda som gi wakal atop khanda bi tung pusi dam da khabiraga mangla ladu exchange na sagar piu tasena pusi da kamdon mai pan gadage na taga bimana na hingba pusi ba koina ngota ki haidna
somna mapong na bangam na laiba mioy oibira katsu oibira mataragadi ngasigi ahing na bisi somna tumdabida wakan khanbiraga ngasi hayeng hek ngala pagda higher academy of private investment na PPD financial education amasung new economic evolution of one PPD somda kudong chaba punsi da mai pak pa choba mioy mo oirang na bagi PPD lambel asi higher matam asi loi thingaida na soidana viewers sing china ngasi Facebook lati yang viewers sing na soidana lobby higher se haki bakiri thamjage adra maram marga higher matam asi ekoina land na laithupa yadre mamdi atuki matam asi matam na kanabu sungai pite higher gumna ngasi di matam si atuki khangna aikoi una changsala ki maram marga ngasi di asuk yan project program asi ngasi loirak nabagi loisel nabagi thongdil adu yoksala kre have se ak thamjage adra maram marga sir aikoi gi ngasi viewers sing na yangpi viewers sing na achet phire amaga loina na aikoi som gi punsida kamdo so kari oige aina hamna kari oi naba lep kani ai punsi je karam myoy am oige haibasi som na decision to bi loina na haiba matam simun da som gi achoba myoy am oige haita di achoba decision adu lepi habse thamjage aduna marmarga koi gi academic private ngasi bo hojukpo to pibi dai bising slide sibu ege puning lokal thogo pibo oina ta sena ekoi plus silent to na biu. Yes, thank you sir. Next slide please.